ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯟꯁꯦ ꯅꯍꯥꯗ ꯉꯥꯎꯖꯕꯤ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯊꯧꯉꯝꯕ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯁꯟꯁꯦ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯑꯄꯣꯛꯄ ꯃꯄꯥꯗꯤ ꯌꯥꯝꯅ ꯉꯟꯅ ꯂꯪꯐꯩ ꯆꯠꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯊꯧꯉꯝꯕꯅ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯒ ꯂꯪꯐꯩ ꯆꯠꯄꯁꯤ ꯌꯥꯎꯒꯦꯕ?" "ꯏꯕꯨꯡꯉꯣ, ꯏꯃꯥ ꯄꯥꯝꯗꯦ ꯈꯪꯉꯕ ꯋꯥꯗꯨꯗ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯌꯨꯛ ꯑꯉꯟꯕꯁꯤꯗꯅꯦ ꯑꯩꯕꯨ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯍꯜꯂꯛꯀꯅꯨꯀꯣ." "ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯏꯊꯟꯇ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯏꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯌꯥꯎꯔꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯇꯥꯎꯍꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯀꯦ ꯍꯥꯏꯕꯅꯤ꯫ ꯑꯝꯇ ꯑꯣꯏꯔꯁꯨ ꯆꯠꯂꯨꯈꯤꯕ ꯏꯃꯥ." ꯄꯥꯛꯄꯤ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯒ, "ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯪ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯁꯤꯅꯤꯅꯦ? ꯑꯩꯅ ꯄꯥꯈꯠꯆꯗꯅ ꯍꯥꯏꯔꯤꯕ, ꯅꯪꯅꯗꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯤꯕꯅꯦꯕ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ." ꯁꯥꯎꯔꯝꯕꯗꯒꯤ ꯀꯞꯄꯨ ꯀꯞꯊꯣꯔꯛꯂꯦ꯫ "ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯕꯨꯡꯗꯣ ꯂꯪꯐꯩ ꯆꯠꯄꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯁꯦ? ꯃꯗꯨꯒꯤ ꯑꯀꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯅꯪꯕꯨ ꯏꯊꯥꯅꯨꯡꯗ ꯀꯣꯟꯗꯨꯅ ꯀꯞꯈꯤꯕ ꯅꯣꯏꯅꯗꯤ ꯈꯪꯈꯤꯕ ꯅꯠꯇꯦ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ." ꯊꯧꯉꯝꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯃꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯇꯞꯅ, "ꯏꯃꯥ, ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯑꯩ ꯆꯠꯂꯣꯏꯌꯦ." "ꯀꯔꯤꯒꯤ ꯆꯠꯇꯕ? ꯌꯥꯔꯣꯏ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯛꯄꯤꯅ ꯁꯟ ꯁꯦꯟꯕ ꯆꯠꯄꯗ ꯄꯨꯅꯅꯕ ꯌꯣꯝꯂꯝꯕ ꯆꯥꯛꯌꯣꯝ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗ ꯁꯠ ꯄꯤꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯉꯝꯕ ꯃꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯍꯧꯏ꯫ "ꯍꯣꯏꯗ, ꯆꯠꯂꯔꯣꯏꯒꯦ, ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ." ꯊꯧꯉꯝꯕ ꯃꯃꯥꯅ ꯄꯤꯔꯝꯕ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯨꯔꯒ ꯁꯟ ꯁꯦꯟꯕ ꯊꯣꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕ ꯇꯣꯝꯕꯅ, "ꯑꯦ ꯏꯇꯥꯎ, ꯉꯁꯤꯗꯤ ꯉꯜꯂꯤꯗ." "ꯍꯣꯏ ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯥꯗꯣ ꯏꯁꯧ ꯂꯥꯡꯉꯒ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯝ ꯇꯥꯟꯅꯕꯣꯏ ꯀꯔꯤꯕꯣꯏ ꯊꯣꯛꯂꯛꯏꯕꯅꯤ." "ꯂꯪꯐꯩ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯅꯤꯅꯦ." "ꯃꯥꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯣꯏꯔꯝꯃꯤꯕ? ꯑꯣꯟꯊꯣꯛꯅꯕꯨ ꯆꯨꯝꯈ꯭ꯔꯦꯗ." "ꯂꯪꯐꯩ ꯆꯠꯄꯒꯤ ꯃꯔꯝ ꯅꯠꯇꯅ ꯅꯃꯥꯅ ꯆꯥꯈꯠꯅꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ." "ꯍꯥꯏꯔꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ, ꯏꯃꯥꯅ ꯄꯥꯈꯠꯆꯕꯗꯣ ꯅꯪꯕꯨ ꯀꯩꯝꯇ ꯅꯥꯆꯨꯡꯕ ꯄꯣꯛꯇꯕ꯭ꯔꯣ? ꯅꯇꯣꯝꯇꯒ ꯑꯣꯏꯔꯦ ꯏꯃꯥꯅ ꯋꯥꯔꯝꯒꯗꯕꯗꯣ ꯈꯔ ꯈꯪꯉꯨ ꯀꯩꯗꯧꯒꯦ ꯏꯇꯥꯎ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯈꯪꯖꯔꯦ." "ꯑꯁ, ꯐꯥꯒꯤ ꯇꯥꯍꯜꯂꯤ, ꯂꯩꯍꯧꯔꯣ, ꯅꯪ ꯆꯠꯃꯤꯟꯅꯔꯣꯏ ꯑꯝꯇ. ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣꯗꯤ ꯈꯟꯗꯦꯕ." "ꯏꯍꯦ, ꯑꯩꯁꯨ ꯈꯪꯉꯤꯃꯤ ꯏꯇꯥꯎ, ꯁꯣꯏꯈꯤꯕꯅꯦꯃꯦ. ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯃꯟꯗꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯑꯩꯅ ꯈꯨꯝꯕꯗꯣ ꯑꯗꯨꯒꯤ ꯍꯩꯅꯕꯤꯗꯨꯅꯦ ꯍꯥꯏꯕ." "ꯑꯣ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯅꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯅ ꯃꯤꯅ ꯍꯥꯏꯕ ꯋꯥꯒ ꯐꯥꯒꯤ ꯐꯔꯥꯡꯗꯧꯅ." ꯊꯧꯉꯝꯕ ꯑꯗꯨꯝ ꯅꯣꯛꯂꯒ, "ꯍꯩꯅꯗꯦ ꯏꯇꯥꯎ, ꯅꯪꯒꯤ ꯀꯨꯁꯨꯝ ꯂꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅꯕ ꯑꯗꯨꯃꯥꯏꯅꯒ ꯁꯨꯝ ꯑꯣꯏꯅꯁꯜꯂꯛꯏꯁꯤꯕꯨ. ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯅ ꯈꯟꯅꯕ ꯃꯇꯝꯗ ꯃꯤꯗꯤ ꯅꯨꯄꯥꯅ ꯊꯦꯝꯃꯤ ꯍꯥꯏꯅꯩ, ꯏꯇꯥꯎꯗꯤ ꯅꯨꯄꯤꯅ ꯑꯣꯏꯅ ꯊꯦꯝꯕ ꯃꯥꯜꯂꯤꯗ." "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯀꯣꯏꯗꯕ, ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯏꯇꯥꯎꯅ ꯀꯩꯝꯇ ꯈꯪꯉꯣꯏ. ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗꯗꯤꯅꯦ, ꯅꯨꯄꯥꯅ ꯅꯨꯄꯤ ꯈꯛꯇꯗ ꯊꯦꯝꯒꯗꯕꯅꯤ ꯀꯥꯏꯗꯨꯗꯤꯅꯦ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ. ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯎꯅ ꯁꯥꯕ ꯃꯤꯇꯝꯗꯤ ꯅꯠꯇꯦꯗꯅ. ꯑꯩꯗꯤꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯥꯎꯁꯤꯟꯅꯩꯕꯣ. ꯅꯪꯅ ꯈꯪꯄꯣꯠꯇꯦꯗ, ꯂꯪꯐꯩꯗ ꯉꯥꯎꯕ ꯅꯪꯅ." ꯊꯧꯉꯝꯕ ꯅꯨꯄꯤ ꯈꯪꯀꯣꯏ ꯀꯣꯏꯅꯤꯡꯉꯛꯏ꯫ "ꯑꯁ, ꯑꯩꯒꯤ ꯏꯁꯥꯅꯧꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯄꯤꯗꯣꯏꯕ ꯏꯅꯥꯛꯇ?" "ꯑꯣ, ꯅꯪꯒꯤꯗꯤꯅꯦ ꯂꯪꯐꯩꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ, ꯆꯣ ꯂꯪꯐꯩꯗ." "ꯏꯁ, ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯀꯥꯏꯅ? ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ, ꯄꯥꯈꯪ ꯅꯪꯅ ꯅꯈꯣꯡꯅ ꯆꯠꯂꯒꯅꯦ ꯊꯤꯒꯗꯕꯗꯨꯕꯨ, ꯏꯁ ꯂꯩꯁꯥꯕꯤ ꯀꯅꯥꯅ ꯄꯥꯈꯪ ꯊꯤꯕ ꯆꯠꯅꯒꯦ? ꯂꯪꯐꯩꯗ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯅꯁꯥꯅ ꯏꯕꯦꯝꯃꯗꯣ." ꯂꯝꯕꯤ ꯆꯠꯂꯝꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏ ꯑꯉꯥꯡꯁꯥ, ꯂꯝꯕꯤ ꯆꯠꯄꯗ ꯈꯠꯅ ꯆꯠꯀꯅꯨ. ꯑꯁꯤꯒꯤ ꯃꯅꯤꯡꯒꯤ ꯂꯧꯐꯝꯁꯦ ꯑꯁ꯭ꯋꯥꯏꯗ ꯏꯔꯥꯡ ꯂꯥꯡꯂꯒ ꯆꯠꯂꯕꯗꯤꯅꯦ ꯂꯥꯏ ꯇꯤꯟꯅ ꯆꯦꯜꯂꯦ ꯍꯥꯏꯕꯅꯤꯀꯣ." ꯊꯧꯉꯝꯕ ꯅꯣꯛꯂꯒ, "ꯑꯁ ꯏꯕꯣ, ꯑꯉꯥꯡ ꯃꯆꯥꯗ ꯂꯤꯒꯗꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯤꯁꯜꯂꯛꯏꯁꯤꯕꯨ. ꯏꯁ, ꯅꯪꯕꯨ ꯀꯌꯥꯝ ꯍꯟꯅꯨꯔꯗꯅ ꯈꯠꯅꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ರೆ꯫ ꯊꯧꯉꯝꯕꯒ ꯇꯣꯝꯕꯒꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ꯫ ꯊꯧꯉꯝꯕ ꯃꯥꯒꯤ ꯁꯟ ꯁꯦꯟꯐꯝ ꯌꯧꯔꯦ꯫
Magi macha manai mayam aduda wa ngangnazaba magi nungaisabani. Ayamba matamda tawdrisu khongi. Somdana thongamba sanseliba mafam adomda irap laptana mafam chingdum macha ama lairami. Madugi chingdum macha adugi nakanda surung amasu lei. Hairiba chingdum macha gi manak nakna miyoy amata chatnade kinai maramdi. Mafam adway adu masak mataw yamna thiba hingchabi mayam ama thuklaktuna hek lei haina ahal laman singna hainai. Karigumba masak machu jutmen chadaba sing adu hek urubada uriba mi adu pakhat mandana adum sire sini. Thongamba nokfet tawraga karino wakhalama khanduna leiringai lausuba ahal lamana thongambada Ibungo thongamba karino ne tawribaduba sanda yengdadana wakhal khalaga leithoklibadubu horen ne lausi sanna charadi nangbu khonthi chaba tare ni kari wakhalbu khalibanu ne tawriduba Thongamba khangboila koilat lat tawraga ama hekta haijilai khura Kashunatida sum san singse aigidi icha isunido aduna sum law matam loiradi moi singse aiga loinaba phangaroi khalubada thawai nungaitaba aduginida o thawai nungaitaba si nokphet ka tawboire hera ibo aikhoi sunogi matam do kalakpa nate ni he se khurawa hege hangchit ne likon sanaba leibani mamang le kaida aduda oina ne ama khalhau Hojikti san singse fazana ningthizana amta yeng lahon hunba haunabada ngairi ko law loigadaba yam watli kaimta nungaitaba khanganu ko ai chale Thongamba matomte ikairi nokfe tawraga murum soli as ahallamanda oidaba ngangbra ibu fazana chope thokpanida ngaktinga iko ahallaman singse minok amada pukninggi wakhal loina khangbangam Somda surung lomda so hingchabi mayamgi ningthauba machanupi hingchabi mitlaubi magi mamit asi atuki matik lawi japhu mamai muk lawi surung adudagina atopa thangnaba laipakta leiba posak pumnamang uba ngami mitlaubugi changse hingchabi mitlaubi atopa hingchabi single loina na wari sanaduna leirami hingchabi mitlaubi na as Kuireda yong jara ise tansile sum yong ongadabu mansile ngasidi atopa sakhara oina jarugi noi langanu ko kadai da ahawba legi yenge ai hingchabi amana as itabu ibo hoigi umangduda yam khoidana leiru daine aduga ngarang na handa ngairi halakba isawa muklang isibu karigino as kadai dagino da aikoi bo hanubiduna yamna leheningbaduda sumleibanida ado amuk sunungaite piksak piklingai dagi leiraklaga hojik amuk halakpasi noi boknadi nangse yam nungsijabani aduga yongakta nungtigi pijabra haisiba as noi sisu amuk laknara anu panbira anu yongka khire marak tabudi atoba sasu chaida ado yam tangnani ayamba matamdadi yongakta Hingchabi mitlawbina sum koina yenglakpada karigumba yamna hawgadaba ama urapagum tawi matin kut yotlaga yamna chaningna hairei hais aidina hanmakai somgi maikaisi yenglude tagat tekpa masama u yamna phaba nupa ama sanselaga leire masi phachana sairadi mamanabi hingchabi amana itaibe ma Taibang miyoy bachabadi lairadana moigi manak nakna nakhoigi khulse yawnana bachatpase yamna lui hingchabi akhoi mayam changdana ba haidana hikab ekai mayam ama question dana leiribani aisu masama u phaba naha amatang chaningbani adubu phangdre toe kaino haisiba hi yaidi hingchabi akhoi gi su yam leidaine adu sisinaba phawba ngamdrabra haisiba hera Ai tawgiyong noisu nathawna leimandi he asumna hairamlaga hingchabi mitlawbidu phet launa chatkre sum lakpada thongambana sanseliba mafam adomda laklami hais aisi laisabi phajabi ama onthoklaga nupa ase hekta summaga charage kuireda miga chadab
ꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯇꯒꯠ ꯇꯒꯠꯇꯤ ꯊꯤꯟꯒ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯤꯃꯤ ꯑꯩꯁꯦ ꯂꯧ ꯀꯨꯝꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯒꯦ ꯑꯗꯨꯒ ꯑꯁ ꯑꯩꯕꯨ ꯈꯟꯐꯝꯒ ꯈꯪꯗ꯭ꯔꯦꯗ ꯁꯟꯁꯤꯡꯁꯦ ꯆꯥꯁꯤꯔ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯆꯥꯁꯤꯔ ꯑꯁꯤ ꯁꯟꯁꯤꯡꯁꯦ ꯑꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯧ ꯀꯨꯝꯕꯤ ꯑꯃ ꯁꯥꯗꯨꯅ ꯂꯧꯕꯨꯛꯇ ꯂꯦꯞꯅ ꯂꯦꯞꯅ ꯋꯥꯈꯜ ꯈꯟꯕꯁꯨ ꯂꯦꯞꯇꯦ ꯁꯟꯁꯤ ꯅꯍꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯈ꯭ꯔꯦꯗ ꯀꯊꯣꯝꯗꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯆꯥꯊꯣꯛꯀꯗꯕꯁꯦ ꯄꯥꯝꯃꯨꯔꯛꯏꯗ ꯉꯁꯥꯏ ꯃꯈꯩꯅ ꯁꯟ ꯆꯥꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯗꯨ ꯊꯧꯉꯝꯕꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯉꯝꯕꯅꯁꯨ ꯂꯧꯕꯨꯛꯇ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯂꯒ ꯃꯉꯣꯟꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯤꯠ ꯆꯥꯟꯅꯩ ꯊꯧꯉꯝꯕ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯩꯉꯣꯟꯗꯔꯣ ꯃꯥꯅ ꯌꯦꯡꯉꯤꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯁꯟꯗꯕꯨ ꯑꯣꯏꯔꯖꯥꯠꯂ ꯍꯦꯔꯥ ꯂꯩꯁꯥꯕꯤꯅꯕꯨ ꯁꯟꯗ ꯀꯔꯤ ꯌꯦꯡꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯃꯥꯟꯈ꯭ꯔꯦꯗ ꯍꯩꯁ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯅꯤꯡꯉꯛꯄꯁꯤꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯖꯥꯠꯂ ꯁꯣꯝꯗꯁꯨ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯗꯨ ꯊꯧꯉꯝꯕꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯁꯥꯁꯤꯟꯅꯩ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯄꯥꯈꯠꯅ ꯍꯩꯃꯥ ꯑꯁ ꯎꯊꯣꯛꯈ꯭ꯔꯦꯅꯦ ꯊꯕꯛ ꯁꯨꯕ ꯁꯥꯁꯤꯟꯅꯔꯝꯃꯁꯨ ꯐꯒꯗꯕꯅꯤ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯉꯒ ꯂꯩꯔꯨꯔꯦ ꯀꯩꯅꯣ ꯃꯤꯍꯨꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯡꯉꯤꯁꯤꯕꯣ ꯑꯣꯏꯃꯥ ꯀꯞꯂꯥ ꯀꯥꯁꯤ ꯅꯤꯛꯏꯃꯦ ꯑꯩꯕꯣ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤꯍꯨꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯆꯣꯡꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯁꯨ ꯊꯧꯉꯝꯕꯗ ꯌꯦꯡꯂꯝꯃꯤ ꯊꯧꯉꯝꯕꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯝꯇ ꯎꯗ꯭ꯔꯤꯗ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯠꯇ ꯅꯣꯡꯃꯗ ꯊꯕꯛ ꯁꯨꯅꯗꯦ ꯀꯤꯅꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯈꯛꯇꯅꯕꯨ ꯁꯟꯖꯥꯕꯨꯡ ꯃꯅꯥꯛ ꯑꯁꯤꯗ ꯆꯠꯄꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯃꯨꯛꯇꯕꯨ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯈꯤꯒꯦ ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯂꯥꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯧꯉꯝꯕ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯊꯧꯉꯝꯕ ꯇꯞꯅ ꯏꯆꯜ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯎꯗꯦ ꯂꯧ ꯁꯨꯕꯁꯨ ꯎꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯔꯣ ꯏꯆꯜꯕꯣ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯗꯨ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯦ ꯅꯇꯣꯝꯇ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯅꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯈꯨꯝꯐꯝ ꯈꯪꯗꯦ ꯁꯠ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯑꯗꯨꯗ ꯑꯩ ꯏꯊꯟꯇ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯣ ꯀꯤꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗꯤ ꯅꯨꯄꯤ ꯑꯝꯇ ꯆꯪꯅꯗꯕꯅꯤꯅꯦ ꯅꯊꯟꯇ ꯂꯧ ꯁꯨꯔꯤꯗꯨꯕꯣ ꯅꯠꯇ꯭ꯔꯒ ꯅꯣꯏꯒꯤ ꯃꯔꯤ ꯃꯇꯥꯗꯨꯅ ꯀꯩꯝꯇ ꯍꯥꯏꯕꯤꯗ꯭ꯔꯕꯣ ꯉꯥꯏꯈꯣꯅꯦ ꯃꯔꯤ ꯃꯇꯥ ꯍꯥꯏꯁꯤꯕꯨ ꯁꯤꯒꯤ ꯂꯧꯐꯝꯁꯤꯕꯨ ꯈꯨꯔꯥ ꯏꯕꯣꯆꯧꯈꯣꯏꯒꯤ ꯅꯠꯇꯕ꯭ꯔꯣ ꯃꯣꯏꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯋꯦꯕ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯃꯈꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯦ ꯑꯩꯁꯨꯅꯦ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯖꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯆꯣꯞꯄ ꯇꯥꯔꯦꯅꯦ ꯁꯤꯗꯤ ꯊꯣꯛꯄꯅꯤꯗ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯕꯨꯡ ꯃꯥꯅꯤ ꯑꯗꯣ ꯈꯨꯔꯥ ꯏꯕꯣꯆꯧꯅꯗꯤ ꯌꯥꯝꯅ ꯁꯥꯎꯍꯧꯕꯅꯤ ꯑꯩꯅ ꯂꯧꯕꯨꯛ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯌꯦꯕ ꯈꯨꯔꯥꯅꯁꯨ ꯅꯊꯟꯇ ꯆꯠꯈꯤꯅꯣ ꯍꯥꯏꯗꯅ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯇꯝꯗꯣ ꯄꯥꯝꯃꯨꯏ ꯍꯥꯏꯗꯅ ꯃꯣꯏ ꯈꯪꯍꯟꯗꯅ ꯂꯥꯛꯄꯅꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤꯗ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯍꯥꯏꯖꯅꯔꯝꯃꯒ ꯂꯥꯛꯏꯅꯤ ꯈꯨꯔꯥ ꯏꯕꯣꯆꯧꯗꯒꯗꯤ ꯍꯥꯏꯕꯤꯒꯅꯨꯀꯣ ꯑꯦ ꯀꯩꯅꯣ ꯃꯇꯝ ꯃꯥꯡꯕꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯋꯤ ꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯂꯥꯛꯏꯉꯩꯁꯤꯗ ꯁꯨꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯧꯉꯝꯕ ꯃꯥꯒꯤ ꯐꯝꯐꯝ ꯎꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯧꯉꯝꯕ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤ ꯑꯩꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯏꯕꯅꯤ ꯋꯥꯈꯜꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯁꯤꯕꯨ ꯑꯁꯨꯝꯅ ꯃꯊꯟꯇ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯁꯟ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯗ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯁꯨ ꯊꯧꯉꯝꯕ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯃꯤ ꯆꯥꯔꯨꯒꯦꯅ ꯂꯥꯛꯑꯒ ꯍꯜꯂꯁꯤꯔꯅꯦ ꯑꯁꯨꯛ ꯐꯖꯕ
ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯄꯥꯈꯪꯁꯤꯕꯨ ꯍꯟꯈꯤꯔꯣꯏꯗ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯥꯎꯕ ꯑꯩꯁꯨ ꯑꯗꯨꯝ ꯂꯧ ꯁꯨꯔꯒ ꯂꯩꯔꯒꯦ ꯃꯥꯅ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯐꯥꯎꯕꯗ ꯑꯩ ꯑꯗꯨꯝ ꯁꯨꯔꯒꯦꯗ ꯑꯁꯨꯝꯅ ꯁꯣꯝꯗꯁꯨ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯗꯨ ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯌꯧꯔꯛꯀꯗꯧꯔꯤ ꯊꯧꯉꯝꯕ ꯆꯥꯛ ꯂꯥꯝꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯆꯥꯛꯌꯣꯝ ꯑꯗꯨ ꯍꯦꯛ ꯎꯔꯦ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯋꯦ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤꯅꯦ ꯆꯥꯛ ꯂꯥꯝꯒꯟꯈ꯭ꯔꯕ ꯑꯩꯅ ꯉꯁꯤꯁꯦ ꯆꯥꯛ ꯑꯝꯇ ꯂꯥꯝꯗ꯭ꯔꯤꯁꯤꯕꯨ ꯍꯣꯏꯗ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯥꯛꯌꯣꯝꯁꯦ ꯌꯨꯝꯗ ꯄꯨꯔꯒ ꯍꯜꯂꯗꯤ ꯑꯩꯈꯣꯏ ꯄꯂꯦꯝ ꯏꯪ ꯇꯞꯄꯤꯗꯨꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯛꯄ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯆꯥꯛꯌꯣꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯁꯨ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯅ ꯆꯪꯂꯛꯂꯒ ꯆꯠꯅ ꯍꯥꯏꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯕꯨꯡ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯊꯧꯉꯝꯕ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒ ꯁꯨꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯆꯥꯛ ꯑꯗꯨꯁꯨ ꯃꯍꯥꯎ ꯈꯪꯅ ꯆꯥꯗ꯭ꯔꯕꯅꯤ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯍꯜꯂꯛꯄ ꯉꯥꯏꯅꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯎꯕ ꯖꯥꯠꯀ ꯅꯠꯇꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯁ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯗꯨꯕꯣ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯆꯥꯔꯨꯗꯣꯏꯅꯤ ꯍꯥꯏꯗꯅ ꯆꯣꯡꯗꯅ ꯆꯠꯈ꯭ꯔꯒ ꯇꯨꯃꯤꯠ ꯑꯃ ꯐꯥꯎꯕ ꯁꯥꯏꯗꯈꯩ ꯂꯥꯛꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯅꯨꯄꯥꯗꯣ ꯃꯊꯟꯇꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯄꯥꯈꯪ ꯑꯗꯨ ꯆꯥꯗ꯭ꯔꯕꯁꯨ ꯁꯟꯗꯣ 2-3ꯗꯨꯁꯨ ꯆꯥꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯦꯕ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯁꯟ 8-9 ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯨꯛ ꯍꯥꯎꯈ꯭ꯔꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯥꯟꯊꯣꯛꯍꯜꯂꯤꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯃꯁꯦ ꯑꯣ ꯅꯣꯏꯒꯤ ꯋꯥꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯑꯝꯇ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯃꯤꯠꯂꯥꯎꯕꯤ ꯅꯪꯁꯦ ꯅꯃꯤꯠꯇ ꯆꯐꯨꯃꯨꯛ ꯂꯥꯎꯋꯦ ꯍꯥꯏꯗꯅ ꯃꯤꯠꯂꯥꯎꯕꯤ ꯊꯣꯜꯂꯤꯕꯅꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯩꯕ ꯇꯨꯃꯤꯠ ꯀꯥꯡ ꯐꯥꯎꯕ ꯎꯔꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯏꯄꯪ ꯍꯦꯛ ꯄꯪꯒꯗꯅ ꯅꯪꯕꯨ ꯂꯧ ꯁꯨꯔꯤꯕ ꯃꯄꯨꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯨꯝꯅ ꯑꯝꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯒꯗꯨ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃꯅꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯂꯥꯡꯕ ꯑꯗꯨꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯎꯔꯤ ꯑꯁ ꯌꯥꯝ ꯆꯔꯥꯡꯅꯩ ꯅꯣꯏꯁꯦ ꯉꯥꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯤꯗ ꯆꯠꯂꯣ ꯑꯁꯥꯏꯗ ꯂꯣꯏꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯂꯥꯡꯉꯤ ꯑꯁ ꯑꯩ ꯑꯣꯏꯅ ꯑꯁꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯃꯊꯟꯇ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯒ ꯆꯠꯈꯤ ꯏꯁ ꯑꯗꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯗꯨꯕꯨ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ ꯃꯥꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗ ꯇꯥꯍꯧꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯁꯟꯗꯨ ꯑꯣꯏꯅ ꯆꯥꯕ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯁꯥꯎꯔꯛꯏ ꯀꯩꯅꯣ ꯅꯣꯏꯅ ꯆꯥꯕꯗ ꯈꯜꯂꯤꯁꯤꯕꯣ ꯑꯩꯅ ꯁꯟꯗꯨ ꯆꯥꯔꯕꯗꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯔꯣꯏꯗ꯭ꯔꯣ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯊꯧꯉꯝꯕ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯅꯥꯛꯇꯨꯗ ꯐꯝꯂꯤ ꯃꯊꯟꯇ ꯅꯣꯛꯃꯤꯁꯨ ꯇꯧꯖꯩ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯃꯩꯈꯨꯅ ꯌꯥꯗ꯭ꯔꯦ ꯁꯤꯡꯗꯣ ꯑꯝꯇ ꯀꯥꯝꯃꯧꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅꯅꯦ ꯁꯤꯡ ꯈꯤꯇꯪꯒ ꯀꯥꯝꯕꯁꯦ ꯀꯣꯛꯀꯥꯁꯦ ꯉꯥꯎꯕꯗ ꯎꯔꯨ ꯎꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯥꯎꯕꯗ ꯊꯧꯉꯝꯕ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯃꯁꯤꯕꯨ ꯍꯦꯂꯣꯏꯒ ꯊꯦꯡꯅꯔꯕ ꯖꯥꯠꯂꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯩ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦꯃꯦ ꯅꯪꯕꯣ ꯃꯩꯁꯦ ꯑꯝꯇ ꯀꯥꯝꯃꯧꯃꯦ ꯃꯩꯈꯨꯅ ꯂꯣꯏꯌꯦ ꯍꯥꯏꯔꯒ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯈꯪꯕꯨ ꯈꯪꯉꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯍꯜꯗꯤ ꯑꯣꯏꯔꯦꯕꯨ ꯏꯪꯕ ꯇꯞꯄꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯏꯆꯥꯗꯤ ꯇꯞꯅ ꯉꯥꯡꯕꯗ ꯑꯃꯨꯛ ꯍꯥꯏꯕꯗ ꯇꯥꯕꯅꯤꯅꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯤꯗꯤ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯔꯒꯕꯨ ꯅꯠꯇꯦ ꯑꯩꯕꯨ ꯏꯁꯧ ꯂꯥꯡꯈꯤꯗ꯭ꯔꯣ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯔꯣ ꯍꯩꯃꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯈꯜꯂꯤꯁꯤꯗꯤ ꯃꯁꯤꯗꯤ ꯆꯥꯅꯅ ꯉꯥꯎꯔꯦꯗꯅ ꯑꯁ ꯈꯥꯡꯂꯛꯄꯒ ꯉꯝꯖꯄꯣꯠꯇꯦꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯩ ꯆꯠꯈ꯭ꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯊꯧꯉꯝꯕ ꯃꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯊꯥꯕꯜ ꯃꯉꯥꯜꯗ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯨꯔꯣ
ꯊꯧꯉꯝꯕꯒꯤ ꯑꯄꯣꯛꯄꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯈꯜꯍꯧꯏ꯫ ꯃꯣꯏ ꯄꯥꯕ, ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯅ ꯊꯝꯂꯝꯕ ꯅꯆꯥꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯄꯥꯈꯪ ꯐꯥꯔꯤ꯫ ꯅꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ꯭ꯔꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯉꯟꯅ ꯆꯠꯂꯕꯅꯤꯅ ꯅꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯑꯃꯠꯇ ꯌꯦꯡꯕ ꯐꯪꯗ꯭ꯔꯦꯗꯣ꯫ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯎꯖꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯉꯝꯕ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯌꯥꯝꯅ ꯉꯟꯅ ꯁꯟ ꯁꯤꯟꯕ ꯆꯠꯅꯅꯕ ꯍꯣꯕꯦ ꯍꯣꯕꯦ ꯃꯊꯟꯇ ꯏꯔꯥꯡ ꯂꯥꯡꯖꯔꯝꯃꯤ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯉꯟꯃꯜꯂꯤꯅꯦ? ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯁꯟ ꯊꯥꯗꯣꯔꯛꯇꯣꯏꯅꯣ? ꯑꯉꯥꯎꯕ ꯅꯪꯕꯣ! ꯃꯁꯤꯗꯤꯕ ꯑꯗꯨꯏ ꯁꯔꯨꯛꯅꯦ, ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯥꯁꯦ ꯑꯝꯇ ꯁꯤꯠ ꯁꯦꯡꯗꯅ ꯈꯔ ꯇꯧꯔꯝꯃꯨꯁꯦ꯫ ꯊꯧꯉꯝꯕ ꯃꯣꯜꯂꯤ ꯃꯣꯜꯂꯤ, ꯑꯁ ꯀꯩꯅꯣ ꯏꯃꯥ? ꯁꯟ ꯑꯃ ꯑꯅꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯄꯨꯔꯗꯣꯏꯁꯦ꯫ ꯈꯨꯜꯁꯤꯒꯤ ꯁꯟ ꯃꯌꯥꯝꯁꯦ ꯍꯣꯏꯔꯒ ꯄꯨꯗꯣꯏꯕ꯫ ꯉꯟꯅ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯁꯥ ꯁꯥꯔꯛꯑꯗꯤ ꯋꯥꯏ꯫ ꯍꯣꯏ, ꯂꯣꯏꯅ ꯈꯪꯖꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯅꯣꯏꯒꯤ ꯃꯇꯝ ꯀꯥꯜꯂꯛꯇꯦꯀꯣ꯫ ꯉꯥꯏꯈꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯤꯉꯩ ꯃꯤꯒꯤ ꯂꯧꯐꯝꯗ ꯍꯧꯔꯤꯕ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯃꯔꯝ ꯃꯣꯛꯄ ꯁꯟ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤꯅꯦ, ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯪꯕꯨ ꯑꯃꯨꯛ ꯆꯥꯊꯣꯛꯄꯤꯈꯤꯅꯤ꯫ ꯏꯃꯥꯒꯤꯗꯤ ꯅꯊꯟꯇꯅꯤꯀꯣ꯫ ꯏꯕꯨꯡꯉꯣ, ꯌꯦꯡꯉꯣꯏ, ꯁꯟ ꯁꯦꯟꯕ ꯍꯜꯂꯛꯂꯒ ꯅꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯕ ꯆꯠꯂꯤꯕꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯆꯠꯂꯨ ꯏꯕꯨꯡꯉꯣ꯫ ꯃꯤꯒꯤ ꯂꯧꯗꯅꯦ ꯁꯟꯅ ꯆꯥꯈ꯭ꯔꯕꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯪꯕꯨ ꯑꯃꯨꯛ ꯌꯩꯕꯗ ꯄꯣꯛꯀꯅꯤꯀꯣ꯫ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯕꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯃꯗꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯋꯥꯈꯜ ꯀꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯄ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯧꯉꯝꯕ꯫ ꯂꯝꯕꯤꯗ ꯁꯟ ꯈꯔꯗꯤ ꯂꯩꯔꯝꯂꯤ, ꯑꯌꯥꯝꯕꯗꯤ ꯋꯥꯠꯂꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯁꯟ ꯍꯣꯏꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯅꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯕꯤꯁꯨ ꯂꯧ ꯁꯨꯕꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯉꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯅꯤ ꯊꯧꯉꯝꯕꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯂꯧꯕꯨꯛꯇꯒ ꯂꯥꯛꯇ꯭ꯔꯕ ꯖꯥꯠꯂꯥ? ꯉꯁꯥꯏꯗꯒꯤ ꯃꯁꯛꯀ ꯎꯗꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯍꯣꯔꯦꯟ ꯂꯥꯛꯑꯗꯤ ꯃꯣꯏ ꯃꯌꯨꯝꯗꯣ ꯑꯝꯇ ꯐꯖꯅ ꯍꯪꯒꯦ, ꯅꯨꯃꯤꯗꯥꯡ ꯀꯣꯏꯔꯨꯒꯦꯕ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦꯁꯦ꯫ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯇꯣꯔꯦꯗ꯫ ꯁꯟꯒꯥꯁꯦ ꯂꯣꯏꯅ ꯂꯪꯊꯣꯛꯑꯝꯃꯒ ꯃꯌꯨꯝ ꯊꯤꯕ ꯆꯠꯀꯅꯤꯀꯣ ꯉꯁꯤ꯫ ꯁꯟꯅ ꯁꯟꯒꯤ ꯊꯣꯛ, ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯒꯦꯔꯥ ꯐꯧ ꯆꯥꯒꯦꯔꯥ, ꯁꯣꯏꯔꯣꯏꯁꯦ ꯉꯁꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯕꯗꯨ ꯂꯝꯕꯤ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯏꯇꯥꯎ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯑꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯊꯣꯛꯀꯦꯗꯤ ꯂꯩꯇꯗꯅ? ꯊꯧꯉꯝꯕ ꯁꯥꯎꯔꯞ ꯇꯣꯝꯕꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯏ꯫ ꯍꯣ ꯏꯃꯥꯇꯣꯟ, ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯦ꯫ ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯒ ꯆꯥꯅꯤꯡꯗꯦ ꯆꯥꯛꯀ꯫ ꯑꯝꯇ ꯄꯨꯈ꯭ꯔꯣ ꯆꯠꯂꯣ ꯆꯥꯛꯀꯥꯁꯦ, ꯃꯁꯛ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕꯁꯤꯗ ꯀꯔꯤ ꯂꯥꯏ ꯊꯦꯡꯅꯔꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯆꯥꯛꯀ ꯈꯔ ꯂꯥꯝꯅ ꯂꯥꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯤꯁꯤꯅ? ꯏꯇꯥꯎ, ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯆꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯗꯨ ꯂꯩꯁꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯉꯝꯕ ꯃꯗꯨ ꯎꯕꯗ ꯉꯁꯥꯏꯈꯩ ꯁꯥꯎꯔꯝꯕ ꯃꯌꯥꯝꯗꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯛꯏ꯫ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ, ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯉꯗꯅ, ꯈꯪꯅꯤꯗꯅ ꯇꯞ ꯇꯥꯈꯩ ꯆꯩꯒꯦ, ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯜꯂꯒ ꯀꯞꯍꯟꯒꯦꯕ꯫ ꯇꯣꯝꯕ ꯏꯉꯛ ꯉꯛꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤꯕꯨ ꯈꯪꯗꯦ, ꯏꯇꯥꯎ ꯏꯕꯨꯡꯉꯣꯅ ꯉꯁꯥꯏꯗꯒꯤ ꯍꯨꯏ ꯆꯤꯡꯒꯟꯕꯤꯗꯧꯅ ꯌꯧ ꯌꯧ ꯇꯧꯔꯤꯁꯤꯗꯤ ꯅꯁꯥꯅ ꯏꯕꯦꯝꯃ ꯂꯥꯛꯇꯕꯒꯤ ꯑꯣꯏꯔꯦ꯫ ꯏꯁ ꯇꯞ ꯇꯥꯈꯩ ꯆꯩꯒꯦ ꯀꯥꯏꯅ, ꯉꯝꯃꯅꯤ꯫ ꯂꯥꯞꯅ ꯎꯖꯕꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯕ ꯑꯁꯤꯗ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯑꯗꯤ ꯄꯨꯡꯄꯪ ꯄꯪꯊꯈ꯭ꯔꯗꯧꯅꯤ ꯏꯇꯥꯎꯁꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯗꯕ ꯐꯩꯀꯣ꯫ ꯍꯪꯒꯥꯝ ꯄꯠꯄꯗꯧꯅ ꯕꯔ ꯕꯔ ꯄꯠ ꯇꯧꯔꯕ ꯅꯪꯅ꯫ ꯊꯧꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯣꯝꯕꯗ ꯍꯪꯂꯛꯏ꯫ ꯏꯇꯥꯎꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ? ꯊꯦꯡꯉꯤ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯗꯅ꯫ ꯇꯥꯟꯗ꯭ꯔꯁꯨ ꯆꯠꯀꯅꯤꯌꯦ꯫ ꯀꯩꯅꯣꯝ ꯇꯧꯔꯤꯅꯤ ꯃꯁꯦ, ꯐꯖꯅ ꯁꯨꯝꯈ꯭ꯔꯦꯅꯦ꯫ ꯌꯥꯗ꯭ꯔꯦ, ꯁꯨꯝꯈ꯭ꯔꯦꯀꯣ꯫ ꯅꯣꯏꯒꯤ ꯋꯥꯔꯤꯒꯗꯣ ꯑꯩ ꯇꯥꯖꯅꯤꯡꯗꯦ, ꯂꯩꯍꯧꯔꯣ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯧꯉꯝꯕ ꯂꯥꯎꯔꯒ ꯂꯩꯍꯧꯏ꯫ ꯑꯁ, ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ ꯏꯇꯥꯎ꯫ ꯇꯣꯝꯕ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ, ꯍꯣ ꯈꯪꯖꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯁꯨ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯧꯉꯝꯕ ꯌꯥꯝꯅ ꯊꯤꯅ ꯆꯩꯒꯦ ꯈꯜꯂꯝꯕꯗꯨ
ꯄꯨꯡꯇꯦ ꯇꯦꯊꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯋꯥꯔꯝꯃꯅꯤ ꯎꯈꯥꯁꯤꯗ ꯐꯝꯁꯦ ꯁꯦ ꯃꯥꯏ ꯃꯤꯠꯇꯣ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯍꯔꯥꯎꯅ ꯅꯣꯛꯆꯔꯒ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯂꯧ ꯁꯨꯕ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯏꯕꯨꯡꯒꯤ ꯁꯟꯖꯥꯕꯨꯡ ꯃꯅꯥꯛꯁꯤꯗ ꯑꯌꯨꯛꯇꯒꯤ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯕ ꯐꯪꯉꯔꯣꯏ ꯅꯨꯃꯤꯠ ꯌꯨꯡꯉꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯃꯇꯝꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯏꯁ ꯑꯗꯨꯒꯤꯕꯨ ꯑꯃꯨꯛ ꯁꯨꯛꯊꯗꯅ ꯇꯧꯔꯤꯗꯨꯕꯨ ꯐꯔꯦꯁꯦ ꯅꯨꯃꯤꯗꯥꯡ ꯅꯣꯏꯗ ꯀꯣꯏꯔꯛꯀꯦ ꯍꯣꯔꯦꯟꯗꯤ ꯅꯣꯏ ꯌꯨꯝꯗꯣ ꯐꯖꯅ ꯑꯝꯇ ꯇꯥꯛꯑꯝꯃꯨ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯊꯧꯉꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯈꯪꯗꯦ ꯑꯌꯨꯛꯇꯒꯤ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯅ ꯏꯕꯨꯡꯕꯨ ꯌꯦꯡꯖꯕ ꯅꯨꯃꯤꯠꯇꯨꯃ ꯄꯣꯊꯥꯗ꯭ꯔꯕꯁꯨ ꯌꯥꯔꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯉꯝꯃꯤ ꯉꯁꯤꯗꯤ ꯑꯌꯨꯛꯇꯒꯤꯁꯨ ꯌꯦꯡꯕ ꯐꯪꯗ꯭ꯔꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪ ꯈꯛꯇꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯂꯧꯕꯨꯛꯇ ꯍꯜꯂꯅꯤ ꯑꯁ ꯑꯩ ꯌꯥꯝ ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ ꯊꯧꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯦ ꯀꯩꯒꯤꯅꯣꯕ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯨꯔꯤꯗꯨꯕꯨ ꯌꯥꯝꯅ ꯁꯛ ꯐꯖꯔꯨꯕꯁꯨ ꯅꯠꯇꯦ ꯏꯁ ꯁꯛ ꯐꯖꯕ ꯐꯖꯗꯕꯒꯤ ꯅꯠꯇꯦ ꯈꯪꯗꯦ ꯑꯩꯁꯨ ꯃꯔꯝꯗꯤ ꯑꯗꯨꯝ ꯌꯦꯡꯅꯤꯡꯏ ꯏꯕꯨꯡꯁꯦ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯗꯦ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯀꯩꯝ ꯋꯥꯕꯤꯔꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯅꯦ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯅ ꯏꯉꯛ ꯉꯛꯅ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯑꯩꯅꯅꯦ ꯃꯥꯡꯒꯣꯜꯗ ꯅꯨꯡꯐꯤꯠ ꯇꯧꯔꯒ ꯐꯝꯃꯒ ꯂꯩꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯁꯛꯁꯦ ꯌꯦꯡꯉꯒ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯅꯤ ꯑꯩꯗꯤ ꯊꯕꯛꯁꯨ ꯁꯨꯔꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯅ ꯑꯦ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ ꯏꯁ ꯊꯕꯛ ꯁꯨꯕꯒꯤꯕꯨ ꯁꯨꯕꯤꯒꯦꯅ ꯍꯩꯃ ꯏꯀꯥꯎ ꯀꯥꯎꯏ ꯑꯩꯒꯤ ꯆꯥꯛꯌꯣꯝ ꯌꯥꯎꯔꯤꯕꯅꯤ ꯏꯕꯨꯡꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯅ ꯆꯥꯛꯌꯣꯝꯗꯣ ꯊꯧꯉꯝꯕꯗ ꯄꯤꯔꯝꯃꯤ ꯊꯧꯉꯝꯕꯅ ꯑꯗꯨꯗꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯇꯥꯔꯦ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯩꯅ ꯆꯥꯔꯒꯦ ꯃꯥꯏ ꯄꯥꯛꯄ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯌꯦꯡꯖꯒꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯀꯔꯤ ꯃꯅꯥ ꯄꯤꯗꯣꯏꯕ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤꯅꯦ ꯍꯟꯗꯛꯀꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯁꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯅꯤ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯅ ꯆꯥꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ ꯑꯦ ꯀꯅꯥꯅ ꯊꯣꯡꯉꯤꯅꯣ ꯁꯤꯕꯣ ꯑꯩꯅ ꯊꯣꯡꯉꯤꯅꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯤꯔꯛꯄ ꯆꯥꯛꯌꯣꯝꯒ ꯅꯨꯡꯁꯤꯕꯤꯅ ꯄꯨꯔꯛꯄ ꯆꯥꯛꯌꯣꯝꯒ ꯀꯅꯥꯅ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯊꯧꯉꯝꯕꯅ ꯆꯥꯛꯌꯣꯝ ꯑꯅꯤ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤꯁꯤꯁꯨ ꯌꯥꯝ ꯍꯥꯎꯏ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯆꯥꯛꯌꯣꯝ ꯑꯁꯤꯅ ꯈꯤꯇꯪꯗꯤ ꯍꯦꯜꯂꯤ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯅꯣꯛꯂꯒ ꯍꯣꯔꯦꯟ ꯑꯇꯥꯕ ꯃꯤꯅ ꯏꯃꯥꯗ ꯍꯥꯏꯗꯣꯛꯆꯅꯤꯀꯣ ꯑꯗꯒꯤꯗꯤ ꯌꯨꯝ ꯌꯧꯔꯒ ꯐꯨꯕꯤꯖꯅꯤ ꯁꯦ ꯅꯪꯁꯨ ꯆꯥꯔꯛꯑꯣ ꯏꯁ ꯆꯥꯡꯌꯦꯡ ꯇꯧꯅꯤ ꯍꯥꯏꯔꯒ ꯑꯩꯗꯤ ꯆꯥꯔꯔꯣꯏꯗ ꯉꯝꯃꯤ ꯉꯝꯗꯦ ꯌꯦꯡꯅꯔꯁꯦꯕ ꯑꯦ ꯆꯥꯌꯣꯝ ꯑꯅꯤꯁꯦ ꯑꯩ ꯏꯊꯟꯇꯅ ꯆꯥꯔꯒ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯔꯒ ꯁꯤꯔꯕ ꯑꯗꯒꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯒꯦ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯈꯔ ꯆꯥꯃꯤꯟꯅꯁꯦꯕ ꯑꯁ ꯑꯗꯨꯃꯥꯏꯅꯗꯤ ꯈꯟꯁꯨ ꯈꯟꯗꯦ ꯑꯩꯗꯤ ꯊꯧꯉꯝꯕ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯅ ꯄꯨꯟꯁꯤꯁꯦ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦꯀꯣ ꯏꯕꯨꯡ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯠꯇꯣꯛꯀꯗ꯭ꯔꯥ ꯑꯦ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯃꯤ ꯑꯣꯏꯔꯤꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝꯅ ꯌꯥꯗꯗꯨꯅ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯗꯤ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣꯕ ꯊꯧꯉꯝꯕ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯍꯤꯡꯆꯥꯕꯤ ꯑꯩꯉꯣꯟꯗ ꯏꯃꯥꯗ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯀꯩꯝꯇ ꯁꯣꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯐꯅ ꯃꯁꯛ ꯊꯤꯕ ꯐꯤꯕꯝ ꯆꯥꯗꯕ ꯁꯛꯇꯝ ꯄꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯋꯥ ꯊꯩꯗꯣꯔꯛꯏ ꯏꯟꯁꯥꯡꯁꯦ ꯍꯌꯦꯡꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯉꯛꯀꯦ ꯇꯨꯔꯦꯜꯗꯒꯤ ꯐꯥꯕ ꯉꯥꯅꯤ ꯁꯤꯁꯦ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯅꯕꯨ ꯄꯤꯖꯔꯕꯗꯤ ꯏꯍꯥꯎꯗ ꯍꯥꯎꯔꯤ ꯆꯥꯛ ꯉꯛꯇ ꯆꯥꯔꯁꯨ ꯉꯝꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛꯌꯣꯝ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯅ
ꯊꯧꯉꯝꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯊꯧꯉꯝꯕ ꯍꯔꯥꯎꯅ ꯍꯣꯔꯦꯟ ꯂꯥꯛꯀꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯃꯥꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯧꯉꯝꯕ ꯍꯔꯥꯎꯅ ꯂꯩꯍꯧꯏ꯫ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯒꯤ ꯁꯨꯔꯨꯡ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯥꯝꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯈꯣꯏ ꯈꯔ ꯑꯆꯧꯕ ꯏꯔꯣꯏ ꯑꯃ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯗꯤ ꯀꯟꯅ ꯀꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯔꯝꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤꯗꯨ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯁꯥꯍꯤꯡ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯗꯁꯨ ꯑꯍꯤꯡꯕ ꯁꯥꯍꯤꯡꯆꯤꯡ ꯑꯗꯨ ꯍꯥꯎꯅ ꯆꯈꯣꯝ ꯆꯥꯎꯅ ꯁꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯀꯞꯂꯕꯗꯤ? ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯆꯥꯕ ꯐꯪꯗꯕꯒꯤꯔꯣ? ꯍꯩꯃꯥ, ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯗꯦꯁꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯔꯣꯏꯁꯦ ꯌꯥꯝ ꯍꯥꯎꯏ꯫ ꯃꯇꯣꯡꯒꯤ ꯁꯔꯨꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯍꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ꯫ ꯑꯁ ꯏꯃꯥ, ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯆꯪꯕꯤꯔꯛꯀꯅꯨ꯫ ꯍꯩꯃꯥ, ꯃꯤ ꯆꯥꯕ ꯐꯪꯗꯕꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯂꯥꯛꯑꯣ ꯃꯤ, ꯏꯔꯣꯏꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ꯫ ꯏꯃꯥ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ꯫ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯖꯒꯦꯕ꯫ ꯑꯁꯨꯝꯅ ꯃꯤꯠꯂꯥꯎꯕꯤꯅ ꯀꯟꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯑꯗꯨ ꯑꯗꯨꯝ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯏꯔꯣꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯤꯠꯂꯥꯎꯕꯤ ꯀꯞꯅ ꯀꯞꯅ ꯋꯥꯈꯜ ꯈꯟꯖꯩ꯫ ꯏꯕꯨꯡ ꯊꯧꯉꯝꯕꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯣꯏꯕ ꯂꯥꯛꯀꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯝꯗ꯭ꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯏꯕꯨꯡꯅ ꯂꯥꯛꯄꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯌꯨꯝꯒꯨꯝꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯀꯣ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦꯗ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕ? ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯄꯥ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯒ, ꯕꯦꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯣ? ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯁꯠ ꯁꯠ ꯈꯨꯝꯂꯛꯇꯦ, ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯁꯟꯁꯦ ꯅꯍꯥ ꯊꯧꯉꯝꯕꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯣꯏꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯩꯐꯝ ꯌꯨꯝ ꯑꯣꯟꯊꯣꯛꯑꯁꯦ꯫ ꯑꯩꯈꯣই ꯈꯔꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯁꯦꯕ, ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅꯅꯕ꯫ ꯃꯄꯥ ꯍꯤꯡꯆꯥꯕꯗꯨꯅ, ꯍꯦꯔꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯣꯟꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯕꯨ ꯊꯨꯡꯍꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯔꯣꯏꯁꯦ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯤꯠꯂꯥꯎꯕꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯍꯤꯡꯆꯥꯕ ꯃꯄꯥꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯃꯥꯅ, ꯑꯁ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯅꯅꯦ, ꯅꯣꯏ ꯅꯄꯥꯅ ꯆꯥ ꯋꯥꯊꯤ ꯌꯥꯝ ꯇꯧꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯏꯔꯣꯏꯁꯤ ꯑꯗꯨꯝ ꯆꯥꯔꯨ ꯂꯥꯎ꯫ ꯍꯤꯡꯆꯥꯕꯤ ꯃꯄꯥꯅ, ꯍꯩ ꯊꯤꯕꯣꯡ ꯂꯥꯎ, ꯅꯪꯅ ꯆꯥꯕꯗ ꯈꯜꯂꯒ ꯂꯩꯌꯨ꯫ ꯅꯆꯥꯁꯤꯅ ꯑꯁꯨꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕꯁꯦ ꯀꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣꯗꯤ ꯍꯪꯗꯦꯅꯦ ꯅꯪ? ꯍꯣ, ꯉꯁꯥꯏꯅ ꯍꯪꯉꯝꯃꯕꯅꯦ, ꯃꯊꯟꯇ ꯂꯩꯒꯦ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯟꯊꯣꯔꯛꯏꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯍꯣ ꯍꯣ ꯍꯣ, ꯌꯥꯔꯦ ꯌꯥꯔꯦ꯫ ꯑꯗꯨꯅꯅꯦ, ꯅꯣꯏ ꯃꯌꯥꯝ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯒꯗꯕꯅꯤ꯫ ꯏꯁ, ꯍꯣꯏꯅꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯕꯗꯨꯕꯨꯗꯤ ꯂꯥꯏꯔꯦꯅꯦ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯑꯗꯨꯛ ꯌꯧꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯍꯤꯡꯆꯥꯕꯤ ꯃꯣꯏ ꯃꯁꯦꯜ ꯑꯗꯨ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟꯁꯦ ꯊꯧꯉꯝꯕꯗꯣ ꯂꯥꯛꯑꯒ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯤ ꯑꯣꯜꯂꯗꯤ ꯃꯣꯏꯗꯤ ꯀꯩꯝꯇ ꯈꯪꯉꯔꯣꯏ, ꯑꯗꯨꯒ ꯇꯧꯁꯤꯟꯅꯔꯒ ꯆꯥꯗꯣꯏ ꯖꯥꯠꯂꯣ ꯃꯤꯠꯂꯥꯎꯕꯤꯅ ꯁꯤꯜꯂꯤꯁꯤꯕꯣ? ꯃꯤꯠꯂꯥꯎꯕꯤ ꯁꯥꯎꯔꯛꯏ꯫ ꯑꯁ, ꯌꯥꯔꯣꯏ, ꯅꯣꯏ ꯏꯕꯨꯡ ꯊꯧꯉꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯣꯏ꯫ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ ꯆꯥꯕꯗ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯅꯪꯅ ꯃꯤꯆꯪ ꯆꯪꯗꯅ ꯇꯧꯔꯤꯁꯦ ꯍꯌꯦꯡꯋꯥꯏꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ꯫ ꯍꯩ ꯕꯦꯃꯥ, ꯅꯪꯁꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯍꯤꯡꯆꯥꯕꯤꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯕ ꯌꯥꯔꯣꯏꯀꯣ? ꯊꯧꯉꯝꯕꯅ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯅꯤ? ꯌꯦꯡꯉꯨꯀꯣ ꯅꯣꯏ, ꯌꯦꯡꯉꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯣ, ꯈꯪꯗꯦ ꯈꯪꯗꯦ, ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯕꯗꯤ ꯌꯥꯏ꯫ ꯑꯩꯗꯤ ꯀꯨꯏꯔꯦꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯆꯥꯗꯕ, ꯑꯗꯨꯅ ꯆꯥꯅꯤꯡꯕꯒ ꯐꯥꯎꯗꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯍꯤꯡꯆꯥꯕꯤ ꯍꯤꯡꯆꯥꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯈꯨꯜ ꯈꯨꯜꯗ ꯆꯪꯗꯅꯕ ꯍꯥꯏꯗꯅꯅꯦ ꯀꯨꯏꯔꯦ ꯑꯗꯨꯗꯒꯤ ꯃꯤ ꯆꯥꯔꯛꯇꯕ, ꯆꯥꯕꯕꯨ ꯍꯩꯅꯔꯔꯣꯏꯗ꯫ ꯍꯣ, ꯑꯗꯨꯅꯦ,
Moidi aikoigi yeknabani. Masidaisida noi napana chana taurise koka ngawi aidi. Asumna makoi marai yetnaduna lairami. Somdasu numidang wairamni thongamba san mayamdu hoiraga mayumda halai. Mana halakpa ubada numidang wairamgi poifam phambi lekai ahalsing ado wari sanari. Ahal nupi amana. Yengune thongamba se nuksidra. Maramna maram mo iba chung phiralna chariba. Mama lukrabina wana yokchariba. Warak watembina ba makhura matona malaiba nati. Suba nombana marola makalib. Sansena ha oidana. Kulasigi kayada wariban. Kayada kanariban. Kuireko. Akhoi lekagi sansena ha leitadana. Labukta hoba pausing ase. Sanna cha dana kaya wana. Lau unaramiba. Amana mo hairei. Aduni iche onthokna maram mokre thongamba ase. Akhoi gidine icha iya oirabasu. Kankhatsaningde. Bibasu yauzade haidana ne. Ningol mawa makhak yawong inbase. Katan jubada karida hairurani. Chak chaba phauba khadangse. Amukta numbira u haibadu hekyaw. Aidine prok hiksa ida. Ahanbagi nupi ahal aduna. Nate adubu noibu ningthizana haibaga sukyamak yadrabra haisibo. As iche phanayam hairabanida. Phajana mu hai. Thina mu ngai. Yaba kauba laiteda. Madi ningol mawani yawong inbani. Aduna ne. Chamot lairabadu mina usilui. As aitalida wangangna ningdeda. Adubu noidine lausan jaba wata padaba imung oibanina sum hairi oiramni. Mana thaba ikhang subado. Noigi mai khuni khanbagi oiramganida. Anisuba nupiduna mu hairei. Khangdida iche. Pirol nanba ahauba jaba adu khaktani mana hairisi. Lausan khomba chatpadudine. Mapi marol nana selaga adum hekta chatki. Hoi. Adu phauba chatpirido. Phabudi phai. Adubune. Sing machet ama khayu haiba yade. Khubak mupakpa inkhol machet ama nongbata lebak taude. As talida ai. Ibema aikhoigisu ichanupido suningdabana mama hanubi aibu otli. Mapangal phabana ha moina thaba inkhang sugadra hairaga. Moina katan oiraga sum lehau. Aikhoibu khuya tusina siba ngamloidawri haiwani. Nungaijaramganida pakpidi macha aphaba phangjaba kaise. Asumna mayamadu thongambagi maramda wari sanarami lekai aduda leiba ningol mawa katan haibase nganbubuni maga yamna luna tinariba marup asina amujawni. Amujawdi khuladugi pakhang sarini maiba saba pakhang sarini makhoi anibu mayamna katanni suningdabani haiba madu makhoi anina amuk handuna nganglibani. Sakmanaba uchek masel chaktaminai haibaduni makhoi anidu yamna chanajai. Numidang wairamgi hangchit langba thorei. Nganbaga amujawgadu wariga sadana makhoi anibu uriba khulgi miyoi singdi mitnari poni. Makhoi ani hek ubada asumna hekta hainai. Ish tawrisi yenguni he asigi ani se kari thabak pu sudana no moina. Hangchit langbaga thorei sibu yakingdabana masak singasi. Hekta ui numidang wairam khudingi. Numidang do thongamba milaubi khoida chatoini haiduna yamna harauna leiramni. Wakal marang khanjai irang langi masadu. Ithau thongbudu boju polak tisibu. Kharangana lau ko hairaga nate. Aibu mayumda chalaga haurusirane. Khak ngai sirane. Machanu pagi mataw aduda pakpina no fet tawraga. Haima. Lakjani kaidawrage. Ngai hak ngali. Matang matam haiba amasu leibani ibung. Nang sidiko. Nangondagi hana leisabigi mayumda tuina chatlabani. Matang matam dine, mana hena loina khangi poni. Asumna wari sanaringai tanjaduda tomba sulaklami. O lakjare, ngaiba ngamamare khanduna ne ai hekta chenjara aban. Kadai aigi sak sarukte. E, kaino nayumda chak jarakto haisiba. Kaino nang ngadana lao, chakadu noite chasina haikidudi. Kayaduna yungne. Aibu chara hilaga sula anba. Ngaiko tomba. Isabu chak jaraktribaro. Lao, chakho lao. Thongamba murum soli. Aina di somda khara thuna chaning. Ai phau chak amta chati. Hojipu chak amu charaga leikhidoiba. O phagi tawbuni bungo lao chalase. Ima chalukhige. Asumna thongamba amadi hingchabi mitlaubi
Makoi anigi nungsinaba nongma nongmagi hengkalai. Nongma numit yungba matam amani. Hingchabi mitlaubina thongambagi manakta laklamnaga chatkraba matungni. Yamna solabi ahal oirabi amakha thongambana lairiba adomda sum tapna tapna laklami. Achoba podyom mayam ama supui madu ubada thongambana tapna jangsilaga. Ibo, kadayo bigadabano podyom mayam siga. Aise, khara lapna chakadaban. Isu nupa nangbu isinga yaubro. Ising khazikta thakedana. Abo, ising su yawi, kabuk su yawi, hangan su yawi. Asigi uka asida ngakta awa pothabi. Kadai, ibo ki podyomda, ay pubigi. Asumna hairaga thongambana ahaladugi podyom singdu magi nanganda hablaga uka atuda purakle. Ahaladuda ising adu pithai. Kabuk amadi hangan na chingba ngamok sing adu si pizarami. Ahaladuna harauna. Isuna nabo engonda pizariba mayama sidi hakjanga se khangkan kan khali. Sese, ibok na niya, kaino mapigi. Masigi laise manam namuse. Hayingdagi di niya, isugi mito, kanagi, lai tin apaba phataba, makoy gisaklon loina uradabani. Asumna layadu piramlaga chatkre. Thongamba layadu da munna yengdaga ingak-ngakna layringay wakal tarakpa matamdadi. Hauziki iboktudi kaino, onthokna thuna chatkreda. Ada yamna lapna chatlaga layrini. Sigi layse, manam namaga lay uniba. Chumbo chumjala, khangdrada tawrisi, yengba haiduni. Manam manusibazala, amtabu yengi. Somdana hingchabi mitlaubi, mama hingchabi na kanna chairi. Nattine, sukoi oithoknaroidaba thabakta nangna tawribadubu. Makoi dine taibang miyoibani. Makoi masel chap manakini. Nangna thantani awafamda tagadoriba. Nathwai mangadoribani. Yareba nupi. Thoba mamaina laksarani. Nachana asuk yamna thawai lupcharasidabu. Ho karino. Tholakadoidubu karino ba afabadi amata oira ui. Hingchabi aikhoise. Siba naidi hairabasu. Taibang miyoiba makhoigi dine. Jaibi jaicheng hekta nangbani. Adugi haibani. Hingchabi mitlaubi. Mapa hingchabada unsilaga. Baba. Aswaida jasilao. Aikhoi mase. Sahinga hingcharaga. Wangang base. Sol manamse pumnam nami. Pumnam nami ba ay oninga aisini. Adu ada khangde. Aidi ichagi apambada adum saugatkani. Kudong thiragana mapa ai leiri kaino. Moi mapa macha asidi kokang hauzaida. Yong achauba amta pharaga charukige. Wakal khara ingbre yengi. Aibo sahinga hing manam nami kain. Sakta singsiga. Baba. Ai hayengdagi sahinga hing chabase chararoige. Taibang miyoibadauna thongaga oina charage. Bema, madutadi haigan. Ichadi maram mokpani. Se, thonglaga chabadi hingchaba aikhoidi chatnadini icha tombi. Ai sahinga hingchabase hainadre baba. Ai thongaga charani. Noina hainadrasu ai araba mafam amada thongzage. Aidi ahingba charare. Ai kapningi ko. Aidi hayengdagine ahingba charare. Thongaga charani haisini. Asumna machanupina angang machagumna kanna ningai tauba aduda hingchaba mapadu yadaba hekta ngamde. Mathangi numit ke ayukni thongambana khul adudagi san mayam adu puraga sansenba chatkre. Ngaihaki matungda ningon mawakatan nganba adu amujau khoida mabu hawbalaklami. Asumna makoyani thoglakli nganbana. Itaw aidi yam tallida yumdaga leigadaba. Lambi da chatpa phawba tansile idawrisi. Hera itaw nang sumina katani haibado chumhalage hairaba. Kai numi nangbo. O mikub ama kaangdi yumdasu lambi lamjawdasu. Aigi saksi he ubada thongamba ha maram moi suba nomba kali. Thongamba ngakta ngairi. Khoidawsi sum sawningaiba. Adugi wadine aisu khoidawsi sawgali jani. Ngaiko. Akhoi ni khanaraga thongambasi phutalasira. Nate mabu Kari thabak suge haibanida. San mayamdu hoiraga pukhrani.
adagi urumduda phamaga leurani numit tara halani aduga lekai miyamsina maram moi kai ho adune aina saunini se magi thabak tu dine irai lai akhuisu haini hera hai gumadana phuru sida mase ngai ko hojik makti yade hojik dine labuk chapa mi myam thengnani aduna horen nubi yum khalak paduda mi khara lanba tanja to oina ne phachana phudarase asumna ani do wa tana khre thongamba phuna na ba wari sana duna makhoi ani so asukpo umanglom da sumlak lami maramdi makhoi na sana riba wari do makhoi ani nattaba atopa miyoi amata tahanba pamde amujauna itaw horen aikoina phubudu soikrabadi kamai tawni ado horene aikoibu sakhang kidanaba mai misi seksena phimuni gi singadabani ko cheksina dawdabani siraga sijaredana ma laibadagini akhoi ani bung asi laikai asigi miyoi singna tukujari base asumna makhoi ani na thongamba bu tamthina phuna na bagi damakta kanawa khaneringai achobu uzaw mayam adugi maraktagi yamna nungsiba laigi manama manam lai leinam sing adu sum tapna namlambadagi yamna kanna namlaklami adudagidi masak mataw yamna phajabi nupi ama thoraklami nganba amujaw ingangakna leiringai nupiduna nofet tawraga is yare munaga yengakano noina munna yengba yaba nate aise khangabra wa haige munna taw aina haiba illabadi noyamna ina khunba wa tapadaba mi oidoini aise heloi nganbaga amujawga do ngakpa amasung kibana loirabani e kari heloi mangla taibangla harisiba ho mangnati ye taibangni yengo sana mayamse aina haiba illadi masi mayamse noigi oidoini asumna mitna koppada heloi aduna sana khara joro magi khobaktagi haitharaklami nganbaga amujawga ngaihakti tumin lai maiba khara saba amujawna thongna phaba saduna hanglai aikhoibu kari tawjo haibanu ibema heloi aduna ma mangaire masak phajaba haidana yamna makhau pongna khumlai aigi ming heloi kaude aigi ming di tampha kawi tampha sakhenbi tampha kau ko adudi tampha aikhoibu kari tawjo haibanu sana sing ase ubada prap tawninga aba noina sansena ha thongambada phuni harido phuba yaroi adugi saru numit humni numit yungba matamda sanjabungda chatlaga maga kanaga kari wari sanai haibado tathokluchu humni suba numita mafam asida thengnasi aduga sana singsidi humni suba numita ayamba pigani ngasigidi se sikhaglo asumna hairaga heloi aduna sana khaji ngamba amadi amujawda pirami aduga mangthokre adudagi makhoi ani so harau thongambana sanseliba sanjabung aduda yamna harau laklami asumna makhoi ani na mafam chaba ama yenglaga tumina lumduna leirami thongamba asi kanaga kari wari sanai haibadu tagadaba mafamda leirami ayuktagi ngairakpani adubu kanana su thongambagi manakta laklaga wari sanadre mi amata laktre nganba amadi amujawdu murum soli as itaw kang chikpana loirida kakpaisu chikpa haurabra kanum tawri kang tinpha hainadabagi lau kumjuba aini aduga napi maraksida masaidagi tawrisibu halasiro chaksulame tawrisi amujawna as hoine aisunini adu itaw ngasagi hiloiduna haiba mayamdo aikhoine illadi ngasagi sana mayamdo aikhoigi oidoini khangrida tawrisi as aduga loina kawida kang chikmandana kamai tawsige adudi chaksu yam lamsilai tanja aduda ngasagi hiloidu phalawna thoglai as noyeni se haipiti tan bajani he se aina purei ba chakom se saro hayeng dagi dine nayum dagi chakom puraga law amujawna tapna tan bagi na teda kaukthokpa heloidu amuk mangkhre nganbaga amujawga do heloina piramba chakom adu yamna hauna chari somda heloi tampha adu atopa heloi singa wari sanarami as tampha nangna tawrido oiroi ko toktho e kaigi oiroi doiba khomo sasat nangi sidine thongamba buta sengna nungsiba nate heloi ama oibagi ngahaki oina nupa sumnanaba nupa phananabani hingchabi mitawbiga pattat kai nusinari dubu nangna muget piruranu atopa nupa ama oina summo kaidorage heloi tamphana thawa sadana nokluga khumlai
ꯏꯁ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯏꯁ ꯍꯤꯡꯆꯥꯕꯤ ꯁꯛꯊꯤꯕꯤ ꯃꯥꯅ ꯑꯁꯨꯛ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯁꯛ ꯈꯨꯊꯤ ꯂꯥꯛꯊꯤꯗꯨꯒ ꯏꯁ ꯃꯣꯏ ꯃꯄꯥ ꯁꯥꯍꯤꯡ ꯆꯥꯕꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗ ꯁꯧꯒꯠꯇꯅꯒ ꯇꯧꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯇꯧꯁꯤꯟꯅꯔꯒ ꯆꯥꯊꯣꯛꯇꯣꯏ ꯇꯧꯔꯤꯅꯤ ꯑꯩꯅ ꯅꯝꯗꯅ ꯃꯨꯟꯗꯣꯏꯅꯤ ꯑꯇꯣꯞꯄ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯒꯤꯅꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯃꯨꯛ ꯁꯨꯝꯅꯅꯕ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯁꯤꯕꯣ ꯊꯧꯉꯝꯕꯗ ꯑꯗꯨꯝ ꯂꯨꯞꯄꯒ ꯅꯪꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯩꯃꯥ ꯅꯠꯇꯦ ꯀꯩꯅꯣ ꯅꯣꯏꯕꯨ ꯉꯥꯎꯔꯕꯣ ꯃꯗꯨꯗꯤ ꯍꯦꯂꯣꯏ ꯑꯩꯈꯣꯏꯒꯤ ꯂꯤꯆꯠꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯗ ꯉꯥꯎꯍꯟꯕ ꯁꯨꯝꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤ ꯅꯨꯄꯥ ꯑꯃꯈꯛꯇꯗ ꯂꯨꯞꯄꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯏꯁ ꯅꯣꯏꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯉꯥꯛꯇꯅꯤꯅꯦ ꯅꯁꯛꯇꯨꯅꯗꯤ ꯊꯤꯔꯕꯅꯤꯅ ꯃꯤꯑꯣꯏꯕꯅ ꯐꯥꯎꯕ ꯉꯥꯎꯕꯤꯗꯕꯗꯣ ꯑꯁ ꯇꯜꯂꯤꯗ ꯅꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯇꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯇꯝꯐꯥ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯍꯦꯂꯣꯏ ꯑꯇꯩꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯃꯁꯤꯒꯤ ꯇꯝꯐꯥ ꯍꯥꯏꯕꯁꯦ ꯃꯁꯛ ꯐꯖꯩ ꯃꯇꯤꯛ ꯀꯥ ꯑꯃ ꯍꯦꯟꯃꯜꯂꯕꯅꯤ ꯍꯟꯗꯛꯇꯤꯅꯦ ꯆꯩꯕꯤ ꯆꯩꯊꯦꯡ ꯅꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯣꯝꯗꯁꯨ ꯉꯥꯟꯕꯒ ꯑꯃꯨꯖꯥꯎꯒꯗꯣ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯉꯥꯟꯕꯅ ꯑꯦ ꯏꯇꯥꯎ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦꯍꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯁꯤꯀꯣ ꯉꯁꯥꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯅꯕ ꯊꯧꯉꯝꯕꯅ ꯑꯃꯨꯛ ꯎꯈꯤꯅꯤꯀꯣ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯋꯥꯒ ꯉꯥꯡꯀꯅꯤꯀꯣ ꯊꯧꯉꯝꯕ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯅ ꯂꯥꯛꯄꯗꯨ ꯎꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯊꯧꯉꯝꯕꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯔꯅꯦ ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯣ ꯑꯩꯒꯤ ꯏꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯆꯦꯜꯂꯁꯤꯔꯥ ꯑꯩ ꯆꯦꯟꯕ ꯌꯥꯗꯦ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯈꯪꯊꯣꯛꯑꯒꯦ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯤꯈ꯭ꯔꯕ ꯃꯁꯛ ꯑꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯨꯞ ꯄ꯭ꯔꯨꯞ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯐꯝꯊꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯏꯕꯣꯡ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯏꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯕ ꯊꯧꯉꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯗꯤ ꯃꯤꯠꯂꯥꯎꯕꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯀꯔꯤ ꯅꯠꯇꯦ ꯑꯩꯕꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯁꯛ ꯂꯥꯎꯈ꯭ꯔꯕ ꯃꯃꯤꯠ ꯊꯤꯈ꯭ꯔꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯅ ꯁꯥꯡꯈ꯭ꯔꯕ ꯈꯨꯖꯤꯟ ꯃꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯨꯔꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯠꯂꯥꯎꯕꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯕꯣꯡ ꯀꯩꯗꯧꯔꯒꯦ ꯅꯊꯟꯇ ꯏꯁꯨꯛ ꯁꯨꯛꯅ ꯂꯩꯔꯤꯗꯨꯕꯣ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯕꯤꯌꯨ ꯊꯧꯉꯝꯕ ꯄꯥꯛꯅ ꯈꯨꯝꯗꯦ ꯇꯞꯅ ꯉꯁꯤꯁꯦ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯏꯆꯜ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ ꯍꯥꯏꯁꯤꯕꯣ ꯍꯜꯂꯅꯤꯌꯦ ꯑꯗꯨꯗꯤ ꯁꯟꯁꯤꯡꯁꯤꯗꯤ ꯀꯅꯥꯅ ꯁꯤꯜꯍꯧꯗꯣꯏꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯊꯧꯉꯝꯕꯗ ꯑꯔꯥꯎꯕ ꯃꯃꯤꯠ ꯑꯗꯨꯅ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯖꯩ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯤ ꯆꯥꯛꯌꯨꯝꯁꯦ ꯑꯩꯅ ꯊꯣꯡꯉꯛꯄꯅꯤ ꯁꯤ ꯌꯨꯝꯗ ꯄꯨꯕꯤꯈ꯭ꯔꯣ ꯆꯠꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯊꯧꯉꯝꯕ ꯆꯥꯛꯌꯨꯝ ꯑꯗꯨ ꯂꯧꯗꯤ ꯂꯧꯔꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯁꯨ ꯊꯧꯉꯝꯕꯅ ꯆꯠꯈꯤꯕꯗꯨ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯍꯥꯛꯁꯨ ꯍꯜꯂꯛꯂꯤ ꯊꯧꯉꯝꯕ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯆꯥꯛꯌꯨꯝꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕ ꯑꯝꯇꯕꯨ ꯌꯦꯡꯒꯦ ꯁꯔꯨ ꯁꯔꯥꯡꯒ ꯌꯥꯎꯕ ꯖꯥꯠꯂꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯃꯤꯠꯂꯥꯎꯕꯤ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯤꯠꯂꯥꯎꯕꯤ ꯁꯥꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯛꯌꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯧꯉꯝꯕꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯣꯏꯔꯝꯃꯤ ꯑꯩꯕꯨ ꯃꯁꯤꯕꯨ ꯆꯥꯒꯗ꯭ꯔꯅꯦ ꯑꯩ ꯆꯥꯔꯔꯣꯏꯗ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦꯗ ꯄꯨꯝꯅꯃꯛꯁꯦ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯆꯥꯛꯌꯨꯝ ꯑꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯨꯟꯇꯣꯛꯂꯝꯂꯒ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯂꯝꯕꯤꯗ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯑꯗꯨꯝ ꯎꯅꯔꯤꯕ ꯃꯤꯠꯂꯥꯎꯕꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯊꯧꯉꯝꯕ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯋꯥꯔꯨꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯔꯥꯎꯅ ꯑꯩꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯠꯂꯥꯎꯕꯤ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ
ꯉꯁꯥꯏꯒꯤ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯅ ꯁꯥꯁꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯛꯃꯥꯟꯅꯕꯤ ꯅꯨꯄꯤꯗꯨꯁꯨ ꯊꯧꯉꯝꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ꯫ ꯏꯕꯣꯡ, ꯀꯩꯅꯣ ꯉꯁꯤꯗꯤ ꯁꯟꯖꯥꯕꯨꯡꯗ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯣ? ꯂꯝꯕꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯊꯧꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯝ ꯂꯥꯛꯃꯟꯗꯕꯗꯨꯗ ꯌꯦꯡꯕ ꯊꯣꯔꯛꯄꯅꯤꯗ꯫ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯊꯣꯠ ꯃꯦꯡꯅ ꯁꯤ ꯉꯁꯤꯗꯤ ꯅꯍꯥꯟꯃꯈꯩ ꯑꯃꯨꯛꯇ ꯊꯣꯡꯗ꯭ꯔꯤꯕ ꯌꯥꯝꯅ ꯍꯥꯎꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯉꯥꯛꯇꯅꯤ. ꯂꯥꯛꯑꯣ, ꯁꯟꯖꯥꯕꯨꯡꯒꯤ ꯎꯈꯣꯡꯗꯨꯗ ꯐꯝꯂꯒ ꯆꯥꯃꯤꯟꯅꯔꯨꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯟꯖꯥꯕꯨꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯉꯥꯟꯕꯒ ꯑꯃꯨꯖꯥꯎꯒꯗꯤ ꯉꯁꯥꯏꯅ ꯃꯌꯨꯝ ꯃꯌꯨꯝ ꯌꯧꯅꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯧꯉꯝꯕꯁꯨ ꯃꯌꯨꯝ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯗꯤ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯁꯟꯖꯥꯕꯨꯡꯒꯤ ꯎꯈꯣꯡ ꯌꯧꯔꯗꯨꯅ ꯊꯧꯉꯝꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯊꯧꯉꯝꯕ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯩꯇꯥꯗꯦ, ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯠꯂꯥꯎꯕꯤꯁꯦ ꯃꯤꯠꯌꯦꯡ ꯃꯤꯅꯣꯛ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅ꯫ ꯉꯁꯥꯏꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯁꯛꯊꯤꯕꯤꯗꯨꯅ ꯑꯩꯒꯤ ꯃꯤꯠꯂꯥꯎꯕꯤꯒ ꯌꯥꯝꯅ ꯃꯥꯟꯅꯩ ꯃꯑꯣꯡ ꯃꯇꯧꯗꯣ꯫ ꯀꯩꯗꯧꯔꯒꯦ? ꯆꯥꯔꯁꯤꯗꯅ, ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯊꯧꯉꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯈꯔꯗꯤ ꯍꯩꯅꯗ꯭ꯔꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯆꯥꯏꯒꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯗꯨꯒꯗꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨ ꯁꯟꯊꯤꯒ ꯇꯤꯟꯊ꯭ꯔꯣꯛꯀ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯉꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯄꯥꯈꯠꯅ ꯈꯟꯖꯩ꯫ ꯏꯁ, ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯣꯗꯣ ꯏꯕꯨꯡ, ꯏꯕꯨꯡꯅ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤ, ꯆꯥꯔꯁꯦ꯫ ꯊꯧꯉꯝꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯈꯟꯕꯗ ꯈꯟꯐꯝ ꯊꯣꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯉꯁꯤꯁꯦ ꯑꯩ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯑꯗꯨꯅ ꯏꯃꯥꯅ ꯍꯤꯗꯥꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯁꯦꯝꯂꯛꯄ ꯏꯟꯁꯥꯡ ꯑꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯁꯤꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ꯫ ꯁꯦ, ꯉꯁꯤꯒꯤꯗꯤ ꯏꯃꯥꯒꯤ ꯆꯥꯛꯌꯨꯝꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯁꯦ꯫ ꯑꯣ, ꯌꯥꯔꯅꯤꯗ, ꯑꯩꯗꯤ ꯉꯁꯤꯗꯤ ꯆꯥꯔꯣꯏꯒꯦ, ꯏꯕꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣ꯫ ꯑꯩꯁꯨ ꯌꯥꯎꯅ ꯆꯥꯁꯤꯜꯂꯗꯤ ꯏꯕꯨꯡ ꯑꯃꯨꯛ ꯄꯨꯛ ꯊꯜꯂꯔꯣꯏ꯫ ꯐꯅ ꯀꯟꯅ ꯊꯧꯉꯝꯕꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤꯗꯨꯅ ꯆꯥꯁꯦ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯧꯉꯝꯕ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯊꯧꯉꯝꯕꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯥꯔꯒꯦꯀꯣ꯫ ꯆꯥꯅ ꯆꯥꯅ ꯋꯥꯈꯜ ꯈꯜꯂꯤ, ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯎꯕꯅꯤ, ꯑꯩꯅ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯃꯔꯩ ꯌꯦꯠꯇꯕꯅꯤ, ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯃꯁꯤꯁꯨ ꯑꯩꯒꯤ ꯃꯤꯠꯂꯥꯎꯕꯤ ꯅꯠꯇꯦ, ꯀꯩꯅꯣ ꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯋꯥ ꯂꯥꯟꯒ ꯑꯃꯇ ꯉꯥꯡꯗꯦ꯫ ꯊꯧꯉꯝꯕ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯔꯒ ꯍꯥꯏꯔꯛꯏ, ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯌꯨꯝꯗ ꯍꯜꯂꯒꯦ, ꯅꯪꯁꯨ ꯍꯜꯂꯣꯗꯅ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ꯫ ꯊꯧꯉꯝꯕ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ꯫ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯑꯉꯥꯡ ꯑꯃꯕꯨ ꯁꯟ ꯁꯦꯟꯅꯅꯕ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯍꯥꯏꯅꯔꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯄꯥꯛꯄꯤꯁꯨ ꯍꯦꯛ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯪꯅꯕ ꯌꯨꯝꯗ ꯍꯋꯥꯏ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯂꯧꯕ ꯆꯠꯂꯨꯕꯅꯤ꯫ ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯕꯨ ꯈꯪꯕꯨ ꯈꯪꯉꯤꯅꯦꯍꯦ, ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯁꯤꯗ ꯀꯩꯗꯧꯔꯒꯦ? ꯁꯟꯁꯤꯡꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯅꯪꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯏꯃꯥ, ꯑꯉꯥꯡ ꯑꯃꯗ ꯉꯁꯤ ꯅꯨꯡꯊꯤꯜꯗꯣ ꯉꯥꯏꯍꯥꯛꯇ ꯃꯍꯨꯠ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯩ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏꯅꯦꯍꯦ, ꯃꯥꯏ ꯃꯤꯠꯀꯥꯗꯣ ꯏꯄꯣꯝ ꯄꯣꯝꯃꯤ, ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯁꯤꯔꯣ? ꯌꯥꯅꯤꯗ ꯏꯃꯥ, ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯏꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯃꯃꯥ ꯑꯩꯅ ꯊꯦꯝꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ, ꯑꯗꯨꯅꯅꯦ ꯏꯃꯧ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦꯀꯣ꯫ ꯍꯣ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ꯫ ꯊꯧꯉꯝꯕ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯧꯉꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯊꯧꯉꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯠꯂꯥꯎꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯉꯝꯕ ꯃꯤꯠꯂꯥꯎꯕꯤ ꯈꯣꯏꯒꯤ ꯅꯍꯥꯟꯈꯩꯒꯤ ꯃꯌꯨꯝ ꯃꯄꯥ ꯑꯗꯨ ꯌꯧꯕꯗ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ, ꯀꯩꯅꯣ ꯏꯇꯥꯎ, ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯁꯨꯛ ꯁꯨꯛꯂꯒ ꯆꯞ ꯂꯤꯞꯄꯒ ꯂꯩꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯏꯆꯟ ꯃꯤꯠꯂꯥꯎꯕꯤꯗ ꯁꯥꯎꯕ ꯁꯥꯁꯤꯟꯅꯔꯒ ꯊꯦꯝꯍꯟꯒꯦ ꯍꯥꯏꯔꯕ? ꯑꯁ ꯅꯠꯇꯦꯗ ꯏꯇꯥꯎ, ꯀꯥꯏꯗꯩꯅꯣ? ꯏꯁꯤꯁ, ꯅꯆꯤꯟ ꯊꯤꯅꯨꯀꯣ, ꯃꯥꯏꯊꯣꯡꯒꯤ ꯃꯔꯣꯜ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ꯫ ꯂꯥꯛꯑ ꯂꯥꯛꯑ ꯆꯪꯉꯁꯤ꯫ ꯊꯧꯉꯝꯕ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯆꯪꯂꯛꯏ꯫ ꯀꯔꯤꯅꯣꯃꯗꯤ ꯑꯣꯏꯔꯦ, ꯏꯇꯥꯎ ꯇꯣꯝꯕꯒꯤ ꯃꯤꯠꯇꯗꯤ ꯀꯩꯁꯨ ꯑꯀꯤꯕ ꯑꯊꯤꯕ ꯁꯛꯇꯝ ꯎꯗꯕ ꯃꯥꯜꯂꯤ꯫ ꯁꯔꯨ ꯁꯔꯥꯡꯅ ꯊꯜꯂꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯐꯝ ꯑꯁꯦ ꯅꯍꯥꯟ ꯃꯈꯩ ꯀꯌꯥꯗ ꯐꯖꯔꯕ ꯌꯨꯝ ꯑꯣꯏꯅ ꯎꯔꯨꯔꯤꯕ, ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯈꯪꯂꯤꯗꯅ ꯅꯪ?
ꯊꯣꯡꯉꯝꯕ ꯂꯥꯛꯄ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯔꯥꯎꯕꯗꯣ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯖꯩ꯫ ꯊꯣꯡꯉꯝꯕꯗ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ: "ꯏꯕꯨꯡ, ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯔꯛꯑꯣ, ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨꯀꯣ꯫ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯆꯥꯁꯦ, ꯉꯁꯤꯗꯤ ꯑꯩ ꯁꯦꯝꯖꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ"꯫ ꯊꯣꯡꯉꯝꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯦꯡꯊꯣꯛꯂꯨꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯉꯥꯟꯕꯒ ꯑꯃꯨꯖꯥꯎꯒꯁꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯉꯝꯕ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯍꯦꯛ ꯂꯥꯛꯄꯒ ꯁꯠ ꯋꯥꯍꯪ ꯍꯪꯖꯤꯜꯂꯤ: "ꯅꯪ ꯀꯅꯥꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯋꯥꯂꯣꯠꯀꯤ ꯈꯟꯒꯅꯨ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯀꯅꯥꯅꯣ, ꯀꯔꯤꯅꯣ, ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯌꯨ"꯫ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯝꯕ ꯃꯤꯍꯨꯟ ꯊꯥꯎꯟ ꯁꯨꯈꯤꯗ꯭ꯔꯦ꯫ ꯊꯣꯡꯉꯝꯕꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ: "ꯍꯣꯏ, ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ"꯫ "ꯃꯥꯅꯤ, ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯗꯨ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯟꯅ ꯌꯦꯡꯂꯝꯗ꯫ ꯁꯣꯝꯗ ꯉꯥꯟꯕꯒ ꯑꯃꯨꯖꯥꯎꯒꯁꯨ ꯋꯥꯔꯤ ꯑꯁꯤ ꯍꯦꯂꯣꯏꯗ ꯇꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯇꯝꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯥꯖꯕꯗꯤ ꯂꯥꯏꯔꯗꯅ ꯊꯤꯅꯕꯨ ꯆꯩꯔꯛꯏ꯫ "ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ ꯀꯇꯟ ꯆꯨꯕ! ꯀꯇꯟ ꯆꯨꯕ ꯍꯦꯟꯃꯟꯗꯅ ꯉꯥꯎꯔꯕ꯭ꯔꯅꯤ ꯅꯣꯏꯕꯨ ꯍꯥ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯟꯖꯥꯕꯨꯡꯗ ꯂꯥꯛꯑꯗꯤ ꯁꯟꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯋꯥꯠꯂꯛꯇꯅ ꯑꯃꯠꯇ ꯂꯩꯔꯔꯣꯏꯅꯦ, ꯃꯤ ꯐꯥꯎ ꯂꯣꯏꯅ ꯆꯥꯔꯛꯑꯅꯤ"꯫ ꯁꯨꯝ ꯁꯟꯗꯣꯛꯈꯤꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯅ ꯐꯥꯎꯕ ꯉꯥꯡꯕ ꯌꯥꯎꯅꯔꯛꯂꯦ꯫ "ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯁꯦ, ꯃꯤꯅ ꯑꯁꯨꯛ ꯀꯟꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯜꯂꯛꯃꯜꯂꯤꯗ ꯁꯨꯅꯤꯡꯗꯕꯁꯤꯡꯁꯦ"꯫ ꯄꯥꯛꯄꯤꯅ ꯄꯥꯈꯠꯅ: "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯅꯦ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ? ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯅꯦ, ꯁꯦꯟꯕꯁꯦ ꯇꯣꯛꯑꯣꯗ. ꯍꯤꯡꯆꯥꯕꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏꯔꯤꯁꯤꯕꯨ"꯫ ꯊꯣꯡꯉꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ: "ꯏꯃꯥ, ꯃꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯗꯨꯕꯨ ꯊꯥꯖꯔꯨꯅꯨꯗ. ꯊꯦꯡꯅꯒꯗꯕ ꯑꯩꯅ ꯊꯦꯡꯅꯗ꯭ꯔꯕꯁꯤꯗꯕꯨ"꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯥꯟꯕ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯑꯣꯏꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ ꯁꯥꯎꯅ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ: "ꯈꯪꯅꯤꯗꯅ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ. ꯈꯨꯜ ꯑꯁꯤꯒꯤ ꯁꯟꯁꯤꯡ ꯑꯁꯦ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯍꯨꯔꯥꯜꯂꯒ ꯂꯣꯏꯅ ꯌꯣꯟꯊꯣꯛꯀꯦ ꯈꯪꯅꯤꯗꯅ"꯫ "ꯍꯣꯏꯅꯦ, ꯑꯗꯨ ꯌꯥꯏꯅꯦ. ꯅꯍꯥꯟꯒꯤ ꯍꯦꯂꯣꯏ ꯑꯗꯣ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦꯀꯣ. ꯂꯥꯏꯁꯦ ꯂꯩꯀꯣ, ꯃꯥ ꯊꯦꯡꯅꯔꯝꯕꯒꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯐꯪꯂꯤꯁꯦ, ꯅꯠꯇ꯭ꯔꯅꯦ? ꯈꯪꯅꯤꯗꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯄꯨꯝꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯝꯐꯨꯗ ꯆꯨꯝꯍꯟꯕ ꯇꯥꯕꯅꯤ. ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯥꯏ"꯫ "ꯑꯗꯨꯅꯦ, ꯂꯧꯁꯤꯡꯅ ꯁꯥꯃꯨ ꯄꯥꯏ ꯍꯥꯏꯅꯔꯤꯗꯣ ꯀꯩꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ"꯫ ꯑꯃꯨꯖꯥꯎ ꯋꯥꯖꯥꯎ ꯑꯃꯨꯛ ꯉꯥꯡꯂꯛꯏ: "ꯏꯇꯥꯎꯁꯨ ꯑꯩꯒ ꯅꯛꯅꯔꯝꯗ꯭ꯔꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯀꯩꯁꯨ ꯐꯪꯉꯝꯃꯣꯏ. ꯍꯥꯏꯗꯤ ꯑꯩꯅ ꯃꯥꯏꯕꯗꯣ ꯀꯥꯕꯛ ꯀꯥꯕꯛ ꯇꯝꯂꯨꯕꯅꯤꯅ ꯍꯦꯂꯣꯏꯗꯨꯅ ꯏꯟꯅꯔꯛꯄꯅꯦꯕ. ꯑꯗꯨꯏ ꯋꯥꯅꯤꯗ. ꯑꯗꯨꯗꯤ ꯏꯇꯥꯎ, ꯁꯟꯁꯦ ꯅꯨꯡꯊꯤꯜꯗ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯁꯤꯅꯦ. ꯑꯗꯣ ꯌꯣꯟꯕꯗꯤ? ꯍꯦꯔꯥ, ꯊꯣꯛꯎꯕ ꯑꯃ ꯂꯥꯛꯆꯅꯤ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ"꯫ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯊꯣꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯏꯀꯥꯏꯔꯦ ꯆꯠꯇ꯭ꯔꯦ, ꯑꯗꯨꯕꯨ ꯃꯄꯥ ꯍꯤꯡꯆꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯕꯥꯕꯥ, ꯃꯣꯏꯅ ꯁꯟ ꯌꯣꯟꯊꯣꯛꯇꯣꯏꯁꯦ ꯄꯥꯕꯅ ꯂꯝꯕꯤꯗ ꯊꯠꯂꯒ ꯂꯩꯕꯤꯌꯨ. ꯍꯌꯦꯡꯋꯥꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯊꯤꯔꯛꯄꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤꯁꯦ. ꯑꯩ ꯃꯣꯏꯕꯨ ꯐꯖꯅ ꯊꯝꯒꯦ. ꯃꯣꯏꯅ ꯏꯕꯨꯡ ꯊꯣꯡꯉꯝꯕꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ"꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯍꯤꯡꯆꯥꯕꯤꯅꯤꯅꯦ. ꯏꯆꯥꯕꯨ ꯈꯤꯇ ꯋꯥꯈꯜ ꯊꯥꯔꯣ ꯀꯩꯗꯧꯒꯦ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯣꯏꯒ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯒ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯕ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ"꯫ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯅꯨꯡꯉꯥꯏꯇꯅ: "ꯕꯥꯕꯥ, ꯃꯣꯏꯅ ꯁꯟ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯈꯨꯕ ꯊꯕꯛꯅꯤ. ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯏꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯕꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯃꯥꯅ ꯋꯥꯕ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ"꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯄꯥꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯉꯥꯟꯕꯒ ꯑꯃꯨꯖꯥꯎꯒꯅ ꯄꯨꯔꯛꯄ ꯁꯟꯁꯤꯡ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯁꯨꯝꯅ ꯁꯟꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯋꯥꯠꯂꯛꯄꯗꯒꯤ ꯊꯣꯡꯉꯝꯕ ꯊꯤꯐꯝꯁꯨ ꯈꯪꯗ꯭ꯔꯦ. ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯊꯣꯡꯉꯝꯕꯕꯨ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯤ꯫ ꯈꯔ ꯑꯃꯅꯗꯤ ꯊꯣꯡꯉꯝꯕꯒꯤ ꯃꯤꯆꯪ ꯆꯪꯂꯤ: "ꯉꯥꯏꯈꯣ, ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕꯁꯨ ꯌꯥꯗ꯭ꯔꯦ. ꯍꯤꯡꯆꯥꯕꯤꯅ ꯄꯨꯕ ꯑꯣꯏꯔꯒꯗꯤ ꯊꯣꯡꯉꯝꯕꯅ ꯀꯩꯁꯨ ꯎꯍꯧꯗꯕ ꯌꯥꯏ. ꯃꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍꯩꯕꯅꯤ. ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟꯁꯤꯡ ꯑꯁꯦ ꯌꯨꯝ ꯌꯨꯝꯗ ꯊꯝꯂꯁꯤ. ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ". ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯅ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯛꯅꯤꯡ ꯐꯥꯊꯅꯔꯦ꯫ ꯊꯣꯡꯉꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯒꯤ ꯃꯤꯠꯂꯥꯎꯕꯤꯁꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦ. ꯇꯁꯦꯡꯅ ꯍꯤꯡꯆꯥꯕꯤ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯖꯥꯠꯂꯅꯤ꯫
ꯑꯣꯟꯊꯣꯛꯅꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯃꯁꯛ ꯊꯤꯈ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯏꯃꯤꯠꯃꯛꯁꯤꯅ ꯑꯁꯦꯡꯕ ꯎꯔꯕ ꯐꯥꯎꯕꯗ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯃꯥꯒ ꯁꯛ ꯃꯥꯟꯅꯕꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯣꯡꯃꯇꯕꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯗ ꯍꯧꯗꯣꯛꯑꯁꯤꯔꯅꯤ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯏꯃꯥꯗ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨ ꯊꯧꯉꯝꯕ ꯃꯊꯟꯇ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯒꯤ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯉꯝꯕꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯈꯣꯏꯒꯤ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯧꯉꯝꯕꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯃꯥꯅ, "ꯏꯕꯦꯝꯃ, ꯅꯪꯁꯦ ꯍꯤꯡꯆꯥꯕꯤꯅꯤ, ꯊꯧꯉꯝꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ꯫ ꯏꯆꯥꯒꯤ ꯃꯇꯧꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯌꯦꯡꯉꯨ ꯍꯥꯏꯕꯅꯣ? ꯂꯥꯛꯑꯣ, ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯨꯔꯛꯑꯦ, ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ." ꯃꯤꯠꯂꯥꯎꯕꯤ ꯄꯥꯈꯠꯅ, "ꯏꯃꯥ, ꯀꯩꯅꯣ ꯑꯩꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯝꯕ ꯏꯕꯨꯡ ꯊꯧꯉꯝꯕ ꯍꯣꯏꯒꯤ ꯁꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯆꯥꯊꯣꯛꯑꯕꯣ?" "ꯆꯥꯗꯤꯌꯦ, ꯏꯆꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯏꯃꯥꯅ ꯇꯧꯔꯨꯏꯌꯦ, ꯑꯇꯣꯞꯄ ꯁꯥ ꯐꯥꯔꯨꯕꯅꯤ꯫ ꯑꯩꯗꯤ ꯏꯕꯨꯡꯅ ꯄꯥꯝꯖꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯊꯣꯡꯂꯒ ꯃꯥꯒꯤ ꯆꯥꯛꯌꯨꯝꯅꯤ ꯈꯟꯅ ꯁꯦꯝꯕꯤꯔꯒ ꯑꯔꯦꯝꯕ ꯈꯔꯗꯣ ꯑꯩ ꯄꯦꯟꯅ ꯆꯥꯔꯒ ꯂꯩꯖꯔꯒꯦ ꯄꯨꯟꯁꯤꯁꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯛ ꯊꯣꯡꯂꯒ ꯑꯗꯨꯝ ꯆꯥꯔꯒꯦ ꯈꯜꯂꯤ ꯏꯃꯥ." ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ." ꯊꯧꯉꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯉꯥꯟꯕꯒ ꯑꯃꯨꯆꯥꯎꯒꯅ ꯊꯧꯉꯝꯕꯕꯨ ꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯈꯣꯝꯂꯒ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯉꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤ ꯃꯃꯥ ꯃꯆꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯉꯝꯕꯅꯗꯤ ꯎꯔꯝꯗꯦ, ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯝ ꯑꯃꯗ ꯂꯩꯕꯅꯤꯅ꯫ ꯏꯆꯥ ꯁꯤꯅꯕ ꯈꯜꯂꯒ ꯃꯤꯆꯥꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯥꯟꯕ ꯑꯃꯗꯤ ꯑꯃꯨꯆꯥꯎ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯃꯥꯏꯕ ꯑꯗꯨꯅ, "ꯀꯔꯤꯅꯣꯗ, ꯅꯣꯏꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧ꯫ ꯂꯥꯛꯑꯕꯅꯤꯅ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯔꯁꯤ ꯃꯌꯥꯝ." ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯪꯍꯧꯗꯅ ꯂꯥꯛꯄꯗ ꯊꯧꯉꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯃꯥꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ." ꯄꯥꯛꯄꯤ ꯄꯥꯈꯠꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯣꯖꯥ ꯃꯥꯏꯕ, ꯈꯤꯇ ꯊꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ." "ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ, ꯑꯩ ꯑꯃꯨꯛꯇ ꯑꯆꯨꯝ ꯑꯔꯥꯜ ꯌꯦꯡꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯂꯩꯇꯥꯏꯅꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯝꯅꯃꯛ ꯎꯔꯦ꯫ ꯑꯆꯨꯝ ꯑꯔꯥꯜ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯈꯨꯜ ꯑꯁꯤꯒꯤ ꯁꯟ ꯍꯨꯔꯥꯜꯂꯤꯕ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯅ ꯁꯨꯡꯅꯠ ꯅꯠꯇꯦ꯫ ꯉꯥꯟꯕꯒ ꯑꯃꯨꯖꯥꯎꯒ ꯃꯈꯣꯏ ꯑꯅꯤꯅꯅꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯤꯗꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯕꯤꯕꯗꯤ ꯂꯥꯟꯒꯅꯤ." ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯅ, "ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯋꯥꯌꯦꯜ ꯆꯠꯊꯕꯅꯗꯤ ꯌꯥꯔꯔꯣꯏ." ꯑꯍꯜ ꯑꯃꯅꯁꯨ, ꯑꯗꯨꯅꯤ, ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯆꯠꯁꯤ, ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯨꯔꯁꯤ." ꯉꯥꯟꯕꯒ ꯑꯃꯨꯆꯥꯎꯒꯗꯨ ꯄꯥꯈꯠꯃꯟꯗꯅ ꯀꯔꯤꯃꯇ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯌꯥꯝꯅ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯀꯣꯅꯨꯡꯗ ꯅꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯅ ꯋꯥꯔꯤ ꯈꯔ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ, "ꯅꯍꯥ ꯑꯅꯤ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕ? ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯪꯗꯕ꯭ꯔꯥ?" ꯑꯃꯨꯖꯥꯎꯅ ꯇꯞꯅ ꯀꯞꯂꯤ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯈꯪꯖꯗꯦ, ꯍꯤꯂꯣꯏ ꯑꯃꯅ ꯇꯧ ꯍꯥꯏꯕꯒꯤ ꯇꯧꯕꯅꯤ." ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯛꯄꯗ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕꯤꯁꯨ ꯍꯤꯂꯣꯏꯁꯨ ꯄꯨꯂꯞ ꯀꯧꯔꯒ ꯋꯥꯍꯪ ꯍꯪꯅꯅꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯍꯤꯂꯣꯏ ꯑꯅꯤꯃꯛ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯎꯍꯟꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯅꯁꯛ ꯐꯖꯕ ꯍꯤꯂꯣꯏ, ꯅꯪꯗꯤ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯤ꯫ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯍꯤꯡꯆꯥꯕꯤꯒꯤꯗꯤ ꯑꯆꯧꯕ ꯃꯅꯥ ꯑꯃ ꯄꯤꯒꯅꯤ꯫ ꯏꯄꯨꯃꯥꯏꯕ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" ꯀꯣꯅꯨꯡꯒꯤ ꯃꯥꯏꯕꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯃꯨꯛꯇ ꯂꯩꯇꯥꯏꯅꯗꯨꯅ ꯌꯦꯡꯖꯔꯒꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯁꯨ ꯌꯥꯕꯤꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕ ꯌꯥꯔꯒꯅꯤ." ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ, "ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯃꯤꯑꯣꯏꯕ ꯑꯣꯜꯍꯜꯂꯨ, ꯑꯗꯨꯒ ꯊꯧꯉꯝꯕꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯁꯨꯅꯤꯡꯗꯕ
ꯅꯍꯥ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯔꯥꯛꯇꯤ ꯄꯤꯅꯤꯡꯗ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯈꯨꯜꯒꯤ ꯁꯟꯁꯦꯟ ꯅꯍꯥ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯒꯗꯕꯅꯤ꯫ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏ꯫ ꯍꯨꯃꯥꯡ ꯃꯃꯜꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯒ ꯊꯧꯉꯝꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯁꯥ ꯁꯟꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯅ ꯍꯥꯞꯂꯒꯅꯤ꯫ ꯍꯦꯂꯣꯏ ꯅꯪꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯄꯥꯛꯄꯤꯗꯤ ꯈꯔꯗꯤ ꯍꯩꯅꯗꯦ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯃꯤꯠꯂꯥꯎꯕꯤꯅ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯄ ꯑꯃꯗꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕ ꯃꯇꯧ ꯑꯗꯨꯗ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯁꯨꯅꯤꯡꯗꯕ ꯑꯅꯤꯗꯨꯁꯨ ꯍꯨꯃꯥꯡ ꯇꯥꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫